ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ, ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ 7005-707-808 ꯅꯝꯕꯔ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ 7005-707-808 ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝꯗ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯐꯥꯎꯕꯤꯔꯛꯄ ꯋꯥꯐꯝꯁꯤꯡ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯝꯗ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯉꯁꯤꯁꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯣꯅꯔ ꯃꯦꯝꯕꯔꯁꯤꯡꯒ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 6 ꯑꯃꯗꯤ 8ꯀꯤ ꯂꯣꯟꯅꯕꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯥ ꯑꯅꯤꯒꯤ ꯃꯐꯝꯗ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯑꯉꯝꯕ ꯈꯔ ꯈꯥꯏꯒꯠꯅꯗꯨꯅ ꯏꯆꯥ ꯑꯅꯤꯒꯤ ꯃꯐꯝꯗ ꯍꯩ ꯂꯩ ꯃꯅꯥ ꯑꯃꯇꯪ ꯀꯠꯄꯗ ꯍꯥꯞꯅꯅꯕ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕꯒꯤ ꯉꯁꯤꯒꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯑꯃꯗꯤ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯇꯤꯝ ꯆꯣꯡ ꯂꯥꯎꯕꯤꯗ ꯆꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯃꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯃꯁꯤꯒꯤ ꯅꯝꯕꯔꯁꯤ 7005-707-808 ꯅꯝꯕꯔꯁꯤ ꯁꯤꯖꯤꯟꯅꯖꯕꯅꯤ꯫ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯑꯍꯥꯟꯕ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯊꯧꯔꯝꯁꯤꯒꯤ꯫ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯃꯦꯗꯥꯝ꯫ ꯏꯃꯥꯅꯦ ꯇꯣꯞꯇꯒꯤ ꯏꯃꯥ ꯔꯝꯂꯥꯅꯦ ꯆꯥꯇꯣꯝꯕꯤ꯫ ꯍꯣꯏ ꯏꯃꯥ ꯀꯔꯤ ꯍꯥꯏꯕꯤꯒꯅꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯁꯔꯨꯛ ꯌꯥꯕꯤꯕ? ꯏꯆꯥꯅ ꯉꯁꯤ ꯄꯨꯡ ꯋꯥꯔꯣꯝꯒꯤ ꯁꯥ ꯆꯠꯈ꯭ꯔꯒ ꯏꯆꯥꯁꯤ ꯃꯍꯨꯠ ꯁꯤꯟꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ꯫ ꯑꯗꯨ ꯐꯔꯦ ꯁꯥꯔꯣꯏ ꯃꯌꯥꯝ ꯑꯃ ꯅꯨꯡꯁꯤꯈꯤꯗꯅ ꯍꯩ ꯃꯅꯥ ꯂꯩ ꯃꯔꯥ ꯆꯠꯈꯤꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ, ꯌꯥꯝ ꯄꯦꯟꯖꯔꯦ꯫ ꯁꯣꯏꯗ ꯉꯥꯝꯗꯅ ꯌꯧꯗꯅ ꯁꯣꯏꯗ ꯉꯥꯝꯗꯅ ꯍꯜꯂꯛꯄ ꯑꯣꯏꯔꯁꯨ ꯆꯥꯇꯣꯝꯕꯤ꯫ ꯍꯣꯏ ꯏꯆꯥꯅ ꯐꯝꯕꯁꯤꯗ ꯏꯃꯥꯅ ꯏꯆꯥꯒ ꯋꯥꯔꯤ ꯁꯥꯅꯤꯡꯗ ꯇꯧꯔꯛꯄꯅꯤ ꯆꯥꯇꯣꯝꯕꯤ꯫ ꯊꯥꯒꯠꯆꯔꯤ ꯏꯃꯥ꯫ ꯍꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯁꯤꯅ ꯌꯥꯕꯤꯔꯦꯀꯣ ꯏꯃꯥ ꯑꯗꯨꯗꯤ꯫ ꯍꯣꯏ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒꯦ ꯏꯃꯥ ꯑꯗꯨ ꯍꯥꯏꯅꯤꯡꯗꯅ ꯇꯧꯔꯛꯄꯅꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯕꯤꯔꯕ꯭ꯔꯣ? ꯍꯜꯂꯣ ꯂꯥꯏꯟꯁꯦ ꯇꯥꯟꯅꯕ ꯉꯝꯗ꯭ꯔꯦ꯫ ꯅꯣꯡꯁꯨ ꯌꯥꯝ ꯀꯟꯅ ꯇꯥꯁꯤꯜꯂꯛꯄ ꯃꯇꯥꯡꯗꯣ ꯑꯣꯏꯔꯦ꯫ ꯌꯥꯝꯃꯦ ꯉꯁꯤꯒꯤ ꯁꯔꯨꯛ ꯌꯥꯕꯤꯔꯤꯁꯦꯀꯣ, ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯆꯠꯈꯤꯕꯁꯤꯗꯀꯣ ꯏꯃꯥ ꯏꯕꯦꯜ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯝ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣꯁꯨ ꯎꯠꯆꯒꯦ꯫ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ꯫ ꯑꯩ ꯄꯥꯈꯪ ꯈꯣꯡꯉꯩꯔꯛꯇꯒꯤ ꯊꯧꯕꯥꯜꯗꯒꯤ ꯄꯥꯈꯪ ꯎꯂꯦꯞꯄꯦ ꯅꯃꯥ ꯈꯨꯝꯃꯩꯅꯦ꯫ ꯏꯃꯥ ꯈꯨꯝꯃꯩ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯒꯅꯤ? ꯅꯣꯡ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯍꯧꯖꯤꯛꯁꯤꯕꯣ? ꯁꯤꯗꯗꯤ ꯑꯩꯈꯣꯏꯗꯗꯤ ꯅꯣꯡ ꯇꯥꯗꯦ, ꯅꯣꯏꯗ ꯇꯥꯔꯕ? ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯀꯟꯅ ꯈꯪꯇꯥ ꯇꯥꯔꯛꯄꯅꯦꯕꯀꯣ, ꯑꯗꯣ ꯏꯃꯥ ꯍꯣꯏꯒꯤ
ꯌꯧꯔꯛꯇ꯭ꯔꯤ ꯌꯧꯔꯛꯑꯝꯒꯤꯔꯣꯏ ꯑꯗꯨꯅꯅꯤ ꯑꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯇꯥꯗꯤꯌꯦ ꯑꯗꯨ ꯃꯣꯏ ꯑꯩꯈꯣꯏ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯃꯣꯏꯅ ꯆꯠꯄꯗꯨꯁꯨ ꯌꯥꯎ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯃꯣꯏ ꯍꯜꯂꯛꯇ꯭ꯔꯤ ꯍꯜꯂꯛꯇ꯭ꯔꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯅ ꯀꯟꯅ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯍꯪꯒꯦ ꯇꯧꯕꯅꯤ ꯈꯣꯡ ꯈꯨꯠꯅ ꯌꯥꯗꯕꯅꯤꯅ ꯂꯝ ꯂꯥꯞꯄꯅꯤꯅ ꯌꯥꯎ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯊꯃꯣꯏꯗ ꯏꯃꯥ ꯑꯗꯩ ꯃꯐꯝ ꯑꯃ ꯊꯝꯕꯤꯔꯤꯗꯣ ꯑꯥ ꯑꯗꯨ ꯑꯗꯨꯝ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯉꯥꯜꯂ ꯑꯉꯥꯡ ꯑꯅꯤꯒꯤ ꯍꯥꯞꯄꯣꯅ ꯂꯨꯄꯥ 100 ꯄꯤꯈꯤꯕꯅꯤ ꯑꯗꯣ ꯉꯔꯥꯡ ꯂꯥꯎꯕꯗꯤ ꯌꯥꯎꯔꯛꯇꯦ ꯅꯍꯥꯟꯃꯨꯛꯇꯤ ꯌꯥꯎꯔꯛꯏ ꯉꯍꯥꯟ ꯄꯤꯈꯤꯕꯀꯣ ꯉꯍꯥꯟ ꯄꯤꯈꯤꯕ ꯀꯩꯅꯣꯗ ꯖꯤꯄꯦꯗ ꯀꯥꯞꯄꯤꯗꯨꯔꯣ ꯏꯃꯥ ꯆꯅꯤꯄꯥꯟ ꯀꯥꯞꯈꯤꯕꯗꯣ ꯖꯤꯄꯦꯗ ꯀꯥꯞꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯏꯁꯀ꯭ꯔꯤꯟ ꯁꯣꯠꯀ ꯂꯧꯔꯒ ꯃꯤꯡꯒ ꯍꯥꯞꯄꯒ ꯊꯥꯕꯤꯈꯤꯕ꯭ꯔꯣ ꯏꯃꯥ ꯑꯥꯎ ꯅꯉꯣꯟꯗ ꯊꯥꯈꯤꯕꯅꯦ ꯖꯦꯝꯁꯗ ꯑꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯀꯣ ꯏꯃꯥ ꯑꯗꯩꯗ ꯑꯩꯅ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ 100 ꯍꯥꯞꯄꯨ ꯍꯥꯏꯕ ꯅꯍꯥꯟꯃꯨꯛ ꯀꯩꯅꯣ ꯇꯧꯕꯩꯗꯨꯗꯤ ꯂꯥꯎꯊꯣꯔꯛꯑꯦ ꯂꯥꯎꯊꯣꯔꯛꯀꯅꯤ ꯏꯃꯥ ꯀꯩꯅꯣ ꯑꯗꯣ ꯅꯣꯏ ꯑꯅꯤꯈꯛ ꯉꯥꯏꯍꯧꯔꯕꯣ ꯑꯩꯈꯣꯏꯅꯤꯈꯛ ꯉꯥꯏꯍꯧꯔꯦ ꯍꯧꯖꯤꯛꯀꯤꯗꯤ ꯏꯆꯥ ꯑꯅꯤꯅ ꯇꯧꯕꯁꯤꯁꯨ ꯐꯅ ꯅꯨꯡꯉꯥꯏꯔꯤꯅꯦ ꯍꯣꯏ ꯏꯁꯩ ꯍꯟꯗꯛꯇꯤ ꯏꯃꯥ ꯏꯁꯩ ꯈꯟꯗ꯭ꯔꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯗꯅꯅꯦ ꯀꯨꯏꯔꯦ ꯏꯁꯩ ꯈꯟꯗꯕ ꯉꯍꯥꯟꯃꯨꯛ ꯈꯟꯕꯗꯨꯗꯒꯤ ꯑꯗꯨ ꯃꯣꯏ ꯃꯤ ꯃꯌꯥꯝ ꯆꯠꯂꯝꯃꯅꯤ ꯌꯥꯝ ꯌꯥꯝꯃꯤ ꯃꯤꯁꯦ ꯌꯥꯝꯃꯣꯏꯗ꯭ꯔꯅ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯌꯥꯝ ꯌꯥꯝꯃꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯣꯏ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯍꯜꯂꯛꯄ ꯊꯦꯡꯉꯅꯤ ꯂꯝ ꯂꯥꯞꯄꯅꯤꯅ ꯂꯝꯁꯨ ꯂꯥꯞꯄꯦ ꯑꯗꯣ ꯁꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯄꯨꯡ 1ꯒꯤ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏ ꯂꯩ ꯀꯠꯄ ꯇꯧꯕꯁꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯆꯠꯈꯤꯕ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯆꯠꯈꯤꯕꯗꯨꯒꯤ ꯂꯩ ꯀꯠꯄꯒꯤ ꯊꯕꯛꯁꯦ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗ ꯑꯣꯏꯈ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯐꯝꯕ ꯀꯩꯅꯣ ꯇꯧꯕ ꯇꯧꯔꯀꯥꯟꯗ ꯆꯠꯂꯛꯄ ꯊꯣꯛꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯗꯧꯗꯤ ꯃꯥꯜꯂꯦꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥ ꯊꯧꯔꯝ ꯑꯃꯨꯛ ꯍꯣꯏ ꯃꯈꯥ ꯑꯉꯥꯡ ꯇꯥꯃꯤꯟꯅꯁꯤ ꯃꯣꯏ ꯃꯌꯥꯝꯅ ꯀꯠꯇ꯭ꯔ ꯑꯉꯥꯡ ꯑꯅꯤꯗꯣ ꯅꯨꯡꯉꯥꯏꯅ ꯑꯥꯗ ꯂꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯤꯅꯨ ꯃꯌꯥꯝꯅ ꯀꯠꯇꯅ ꯑꯗꯣ ꯃꯣꯏ ꯑꯅꯤ ꯊꯨꯅ ꯍꯜꯂꯛꯇꯅ ꯃꯃꯥꯗꯨꯅ ꯃꯥꯏ ꯆꯪꯖꯔꯅꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯆꯥꯎꯄꯥ ꯂꯛꯁꯃꯤ ꯕꯖꯥꯔꯗꯒꯤ ꯏꯕꯦꯝꯃ ꯃꯦꯗꯥꯝ ꯀꯔꯤ ꯃꯤꯁ ꯋꯥꯐꯝ ꯍꯥꯏꯕꯤꯒꯅꯤ ꯁꯨꯝ ꯏꯆꯥꯅ ꯁꯨꯝ ꯊꯧꯔꯝ ꯄꯨꯕꯗꯨꯗ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯔꯛꯏꯅꯤ ꯑꯗꯣ ꯑꯇꯩ ꯁꯨꯝ ꯇꯥꯔꯀꯥꯟꯗ ꯑꯗꯩ ꯃꯌꯥꯝ ꯊꯦꯡꯅꯔꯛꯑꯀꯥꯟꯗ ꯂꯩꯕ ꯑꯄꯦꯟ ꯄꯦꯟꯗ ꯂꯩꯗꯅꯀꯣ ꯏꯃꯥ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯁꯨꯝ ꯇꯥꯔꯒ ꯀꯔꯤꯕꯨ ꯇꯧꯔꯤꯕ ꯑꯗꯒꯤ ꯇꯥꯕꯒꯤ ꯅꯨꯡꯉꯥꯏꯕꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯗꯣ ꯀꯣꯜ ꯏꯁ ꯐꯪꯉꯤꯉꯩꯁꯤꯗ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯒꯖꯥꯠꯅꯤꯗ ꯅꯩꯔꯦ ꯎꯝ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ ꯑꯗꯨꯝ ꯐꯣꯟꯕꯨꯗꯤ ꯇꯧꯕꯗꯤ ꯋꯥꯁꯦ ꯍꯦꯛꯇꯅꯦ ꯍꯥꯏꯒꯦ ꯇꯧꯔꯒ ꯁꯥꯗ ꯇꯧꯕꯗꯁꯨꯅꯦ ꯄꯥꯈꯠꯇꯅꯅꯦ ꯍꯦꯛꯇ ꯍꯥꯏꯍꯧꯗꯕ ꯑꯗꯣ ꯏꯃꯥ ꯑꯗꯒꯤ ꯀꯩꯀꯩ ꯍꯣꯠꯅꯕꯤꯔꯤꯅꯣ ꯁꯨꯝ ꯐꯤ ꯈꯔ ꯁꯨꯝ ꯁꯥ ꯑꯗꯒꯤ ꯂꯧꯁꯤꯡ ꯈꯔ ꯍꯣꯠꯅ ꯁꯨꯝ ꯂꯩ ꯏꯆꯥ ꯍꯣꯏꯒꯤ ꯊꯧꯔꯝꯗ ꯑꯗꯒꯤ ꯃꯤꯁꯀꯤ ꯑꯉꯥꯡꯒꯤ ꯊꯧꯔꯝꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯃꯦꯁꯀꯤ ꯊꯧꯔꯝꯒꯤꯗꯣ ꯌꯥꯝ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯊꯧꯔꯝ ꯄꯨꯕꯁꯦ ꯃꯤꯁꯅ ꯅꯍꯥꯟ ꯁꯥ ꯑꯣꯂꯦꯟꯅ ꯇꯧꯕꯗꯨꯗꯤ ꯅꯣꯛꯄꯗ ꯄꯦꯠꯄꯦꯠ ꯁꯤꯒꯦ ꯇꯧꯏ ꯃꯌꯥꯝꯁꯦ ꯃꯤꯁꯀꯤ ꯑꯉꯥꯡꯒꯤ ꯊꯧꯔꯝꯗ ꯑꯉꯥꯡꯅꯒ ꯋꯥ ꯍꯥꯏꯔꯛꯄꯗ ꯃꯤꯁꯅ ꯑꯁ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯕ꯭ꯔꯥ ꯍꯔꯦ ꯔꯥꯝꯔꯥ ꯀꯩꯅꯣꯝ ꯍꯥꯏꯒꯗꯣ ꯍꯦꯛꯇ ꯅꯣꯛꯄꯗ ꯏꯃꯥꯏꯄꯦꯝꯃ ꯏꯃꯥ ꯁꯥꯔ ꯀꯔꯤꯅꯣ ꯍꯣꯏꯅ ꯆꯠꯈꯤ ꯈꯪꯄꯣꯟꯇꯦꯗ ꯉꯁꯥꯏꯒꯤ ꯊꯧꯔꯝꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯅꯣꯡꯃꯒꯤ ꯂꯥꯏꯐꯁꯤ ꯌꯥꯝ ꯌꯥꯝꯃꯤꯀꯣ ꯍꯣꯏ ꯍꯥꯏꯗꯤ ꯃꯊꯪ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯏꯁꯇꯥꯐ 3-4ꯁꯤꯅ ꯑꯣꯟ ꯊꯣꯏꯗꯅ ꯇꯧꯔꯤꯅꯦꯗ ꯍꯥꯏꯕꯗꯕꯨ ꯁꯣꯏꯈꯤꯕꯁꯨ ꯌꯥꯎꯔꯝꯗꯣꯏꯅꯤ ꯃꯔꯛꯇ ꯂꯥꯏꯚ ꯉꯥꯛꯇ ꯑꯣꯏꯔꯛꯄꯅꯤꯅ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯉꯥꯛꯇꯪ ꯁꯟꯗꯣꯛꯏꯕ ꯄ꯭ꯔꯣꯒꯥꯝꯁꯤꯗ ꯀꯃꯥꯏꯅ ꯁꯨꯝ ꯉꯥꯏꯍꯥꯛ ꯃꯌꯥꯝꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯄ꯭ꯔꯣꯒꯥꯝꯁꯦ ꯇꯧꯃꯤꯟꯅꯕ ꯇꯥꯃꯤꯟꯅꯒꯗꯒꯦꯅ ꯁꯨꯝ ꯈꯟꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯗꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯑꯗꯨꯝ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗ ꯄꯛꯇꯕ ꯑꯗꯒꯤ ꯍꯦꯛ
ꯀꯩꯅꯣ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯄꯣꯠꯅꯤ ꯑꯗꯩꯗꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯅ ꯍꯦꯛ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯃꯥꯏꯅꯅꯤꯀꯣ ꯇꯧꯔꯤꯁꯦ ꯑꯗꯣ ꯍꯣꯠꯅꯖꯒꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯈꯜꯗꯗꯤ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯕ ꯄꯦꯟꯕ ꯑꯣꯏꯍꯟꯒꯗꯒꯦꯅ ꯈꯟꯕꯗꯤ ꯑꯗꯨꯝ ꯈꯟꯖꯔꯤ ꯑꯗꯣ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦꯅ 이마ꯅꯁꯨ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯤꯔꯤ ꯑꯗꯨ ꯅꯆꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦꯀꯣ ꯍꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯑꯩꯈꯣꯏꯗꯤ ꯁꯤꯒꯤ ꯊꯧꯔꯝꯁꯤ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯇꯥꯏꯁꯤꯗꯤ ꯁꯥꯔ ꯅꯣꯏ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯁꯦ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯀꯣꯟꯁꯨ ꯐꯣꯟꯒ ꯌꯨꯝꯗꯒ ꯂꯩꯇꯕꯅꯦ ꯑꯗꯨꯒ ꯇꯧꯗꯦ ꯑꯗꯒꯤ ꯏꯁꯩ ꯁꯛꯅꯕꯒꯤꯁꯨ ꯃꯔꯛ ꯁꯥꯛꯇ ꯇꯧꯕꯁꯨ ꯌꯥꯎꯋꯤ ꯐꯪꯗꯦ ꯑꯗꯩ ꯏꯁꯩ ꯈꯟꯕꯒꯤꯁꯨ ꯑꯃꯨꯛꯅꯤꯔꯛꯄꯨꯗꯤ ꯐꯪꯉꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅꯒ ꯅꯤꯡꯁꯤꯡꯉꯛꯄ ꯀꯨꯏꯅꯒ ꯂꯩꯔꯀꯥꯟꯗꯒ ꯐꯪꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯎꯕꯒꯤ ꯇꯥꯏꯞꯇꯒ ꯃꯦꯠꯄꯗꯒ ꯐꯪꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯖꯥ ꯃꯤꯍꯨꯟꯁꯦ ꯇꯤꯡꯒ ꯆꯣꯡꯉꯦ ꯑꯗꯨ ꯁꯥꯔ ꯍꯣꯏꯅ ꯆꯠꯂꯤꯕ ꯑꯉꯥꯡꯒꯤ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯎꯕꯁꯨ ꯉꯝꯗꯦ ꯃꯇꯦꯡꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯁꯨ ꯁꯥꯔ ꯍꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯌꯣ ꯈꯣꯠꯄꯣꯅ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕꯁꯨ ꯍꯥꯏꯕꯁꯨ ꯍꯥꯏꯖꯗ꯭ꯔꯦ ꯍꯣꯏ ꯑꯗꯣ ꯈꯟꯗꯤ ꯈꯟꯕꯤꯒꯅꯨ ꯑꯁꯦꯡꯕꯅꯤ ꯈꯟꯗꯤ ꯈꯟꯕꯤꯒꯅꯨ ꯍꯧꯖꯤꯛ ꯑꯁꯦ ꯌꯥꯝ ꯋꯥꯅꯕ ꯃꯇꯝꯅꯦ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯩꯒꯤ ꯂꯩꯔꯤꯕꯒꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯍꯥꯏꯗꯅ ꯈꯤꯇꯪ ꯄꯦꯜꯍꯟꯅꯕ ꯅꯨꯡꯉꯥꯏꯅꯕꯅ ꯃꯌꯥꯝꯁꯦ ꯅꯣꯡꯉꯥꯝꯗꯩ ꯅꯨꯃꯤꯠ ꯇꯥꯕꯁꯦ ꯍꯣꯠꯅꯔꯒ ꯂꯣꯏ ꯂꯩꯔꯤ ꯉꯥꯛꯇꯅꯦꯕꯀꯣ ꯁꯤꯗ ꯃꯇꯦꯡ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯗꯅ ꯁꯨꯝ ꯈꯔ ꯇꯧꯔꯤꯁꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯕ ꯑꯩꯒꯤ ꯂꯩꯔꯤꯕ ꯁꯔꯨꯛꯇꯨꯗꯒꯤ ꯈꯤꯇꯪ ꯈꯥꯏꯗꯣꯛꯑꯒꯦꯅ ꯈꯥꯏꯗꯣꯛꯑꯕ ꯉꯝꯃꯕ ꯉꯥꯛꯇꯅꯤ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯨꯒ ꯑꯗꯣ ꯉꯝꯃꯛꯈꯤꯅꯤ ꯑꯩꯁꯨ ꯑꯝꯇꯪꯗꯤ ꯅ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯊꯝꯕꯤꯌꯣ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯅꯣꯡꯃ ꯑꯗꯨ ꯁꯣꯏꯗꯅ ꯉꯝꯃꯛꯈꯤꯅꯦꯕꯀꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯩꯅꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒꯅꯦꯕ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯔꯛꯁꯤꯗꯒꯤ ꯆꯣꯡꯊꯣꯛꯄꯤꯔꯛꯏꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯤꯅꯦ ꯍꯥꯏꯖ ꯇꯥꯔꯦ ꯑꯗꯩ ꯑꯃꯨꯛ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯏ ꯍꯥꯏꯔꯤꯕꯀꯣ ꯑꯗꯨꯅ ꯑꯩꯗꯤ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯗꯤ ꯏꯀꯥꯏꯔꯦꯒ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯊꯝꯕꯤꯒꯅꯨ ꯈꯟꯕꯤꯒꯅꯨ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤꯗꯃꯛꯇ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯉꯁꯥꯏꯒꯤ ꯂꯩꯔꯝꯃꯤꯕꯁꯤꯡꯗꯣ ꯂꯩꯇ꯭ꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯂꯥꯛꯀꯗꯣꯏ ꯅꯠꯇꯦꯕꯀꯣ ꯋꯥꯈꯜꯗꯨ ꯊꯃꯣꯏꯗ ꯄꯨꯛꯅꯤꯡꯗ ꯑꯃ ꯊꯝꯕꯤꯕꯗꯨꯅꯦꯕ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯑꯗꯨꯗꯒꯤ ꯃꯔꯨ ꯍꯨꯜꯂꯛꯑꯒꯅꯦꯕꯀꯣ ꯀꯩꯅꯣ ꯇꯧꯔꯛꯇꯣꯏꯁꯦ ꯑꯗꯨꯅ ꯈꯟꯕꯤꯒꯅꯨ ꯍꯣꯏ ꯈꯜꯂꯤꯕꯅꯤꯅꯦ ꯃꯤꯁ ꯑꯩꯈꯣꯏꯅ ꯊꯧꯔꯝꯗꯤ ꯑꯁꯨꯛ ꯐꯖꯅ ꯇꯥꯔꯒ ꯁꯨꯝꯕꯁꯤꯗ ꯑꯝꯇꯗꯤ ꯉꯝꯗꯦꯗꯀꯣ ꯀꯥꯏꯅ ꯈꯟꯕꯤꯕꯅꯦ ꯑꯩꯈꯣꯏꯁꯦ ꯍꯥꯏꯅꯔꯤ ꯄꯣꯠꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯇꯥꯕ ꯑꯩꯈꯣꯏꯁꯤꯡꯁꯦ ꯄꯨꯟꯁꯤꯜꯂꯒ ꯉꯝꯃꯛꯈꯤꯅꯤ ꯃꯇꯥꯡ ꯃꯇꯝꯒꯤꯅꯤ ꯃꯦꯗꯥꯝ ꯏꯃꯥ ꯁꯣꯏꯗꯅ ꯉꯝꯃꯛꯈꯤꯅꯤ ꯉꯝꯃꯒ ꯁꯨꯝ ꯂꯩꯒꯗꯕ ꯑꯗꯒꯤ ꯉꯝꯗꯅ ꯁꯨꯝ ꯂꯩꯒꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯇꯥꯟꯖꯥ ꯇꯥꯏꯃꯤꯡ ꯍꯥꯏꯕ ꯑꯃ ꯑꯗꯨꯝ ꯂꯥꯛꯈꯤꯅꯤ ꯑꯗꯨ ꯃꯇꯝ ꯄꯨꯝꯕꯗ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯃꯐꯝ ꯑꯃ ꯊꯃꯣꯏꯗ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯕꯨꯗꯤ ꯅꯤꯖꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯇꯪꯗꯤ ꯅꯤꯖꯒꯦꯅ ꯍꯥꯏꯇꯥꯔꯦ ꯏꯃꯥꯒꯤ ꯃꯐꯝꯗꯒꯤ ꯏꯃꯥ ꯍꯣꯏꯒꯨꯝꯕ ꯃꯌꯥꯝ ꯂꯩꯕ ꯃꯌꯥꯝꯗꯒꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯃꯐꯝ ꯑꯃꯗꯤ ꯊꯝꯕꯤꯌꯨ ꯅꯆꯥꯁꯤꯡꯒꯤ ꯁꯣꯏꯈꯤꯕ ꯌꯥꯎꯈ꯭ꯔꯒꯁꯨ ꯂꯥꯟꯈꯤꯕ ꯌꯥꯎꯈ꯭ꯔꯒꯁꯨ ꯆꯩꯕꯤꯕ ꯉꯥꯡꯕꯤꯕ ꯅꯠꯇꯕ ꯁꯦꯝꯗꯣꯛꯄꯤꯕ ꯑꯗꯨꯒ ꯁꯤꯃꯥꯏꯅ ꯇꯧꯅꯒ ꯍꯥꯏꯕ ꯃꯤꯑꯣꯏꯕꯁꯤ ꯂꯩꯗꯅꯀꯣ ꯏꯃꯥ ꯃꯤꯒꯤ ꯑꯁꯣꯏꯕ ꯑꯃ ꯎꯔꯗꯤ ꯍꯦꯛꯇ ꯊꯤꯅ ꯆꯩꯅ ꯉꯥꯡꯕꯅ ꯂꯩꯌꯦꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯐꯝ ꯂꯩꯇꯕꯒꯤꯅꯦꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯂꯩꯇꯕꯒꯤꯅꯦꯕ ꯉꯥꯡꯕ ꯆꯩꯕ ꯉꯝꯃꯤꯗꯣ ꯑꯗꯨ ꯃꯐꯝꯗꯣ ꯂꯩꯕꯤꯔꯝꯃꯣꯏꯗꯤ ꯍꯦ ꯏꯆꯥꯅ ꯇꯧꯔꯤꯁꯦ ꯅꯪꯒꯤꯗꯣ ꯉꯁꯥꯏꯒꯤꯗꯣ ꯁꯣꯏꯈ꯭ꯔꯦꯅꯦ ꯀꯥꯏꯅ ꯇꯥꯛꯄꯤꯕ ꯍꯥꯏꯕꯤꯕꯗꯣ ꯑꯗꯨ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯗꯣꯏꯅꯦꯕ ꯃꯐꯝ ꯑꯃ ꯊꯝꯕꯤꯕ ꯍꯥꯏꯁꯦ ꯑꯗꯨ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯃꯐꯝꯗꯨꯇꯪ ꯊꯝꯕꯤꯌꯨ ꯑꯗꯨꯝ ꯃꯇꯝꯅ ꯑꯗꯨꯝ ꯄꯣꯔꯛꯀꯅꯤ ꯁꯣꯏꯗꯅ ꯉꯝꯕ ꯅꯨꯃꯤꯠ ꯂꯥꯛꯈꯤꯅꯤ ꯉꯥꯏꯃꯤꯟꯅꯁꯤ ꯑꯗꯨ ꯁꯥꯔꯅ ꯑꯩꯈꯣꯏꯒꯤ ꯆꯥꯄꯥꯛꯀꯤ ꯑꯉꯥꯡ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯉꯛꯈꯤꯕꯗꯣ ꯉꯥꯃꯨꯛ ꯁꯥꯗ ꯐꯣꯟ ꯇꯧꯕꯗ ꯑꯝꯇ ꯍꯥꯏꯍꯧꯒꯦ ꯇꯧꯔꯒ ꯁꯥꯗ ꯐꯣꯟ ꯇꯧꯕꯗ ꯍꯥꯏꯒꯦꯅ ꯇꯧꯔꯦ ꯑꯗꯨ ꯄꯥꯈꯠꯇꯅ ꯍꯥꯏ ꯅꯪꯍꯧꯗ꯭ꯔꯦ ꯃꯇꯦꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯄꯥꯡꯉꯛꯈꯤꯕ ꯍꯥꯏꯕꯗꯤ ꯊꯥꯒꯠꯆꯔꯤꯑꯅ ꯍꯥꯏꯖꯒꯦ ꯇꯧꯕ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔꯨꯛ ꯊꯝꯖꯔꯒꯦ ꯌꯥꯕꯤꯔꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯅꯤꯒꯤ ꯐꯣꯇꯣꯗ ꯂꯩ ꯀꯠꯄꯁꯦ ꯃꯌꯥꯝ ꯇꯤꯚꯤꯗ ꯌꯦꯡꯉꯤꯕ ꯃꯌꯥꯝ
ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯏꯚꯇ ꯌꯦꯡꯉꯤꯕ ꯃꯌꯥꯝꯗꯤ ꯂꯣꯏ ꯎꯔꯝꯃꯅꯤ ꯃꯤ ꯌꯥꯝ ꯌꯥꯝꯃꯤ ꯑꯗꯨ ꯔꯦꯗꯤꯑꯣꯗ ꯇꯥꯏꯕ ꯃꯌꯥꯝꯕꯨꯗꯤ ꯎꯔꯝꯃꯔꯣꯏ ꯑꯗꯨꯝ ꯌꯥꯝꯃꯤ ꯁꯥꯔꯅ ꯕꯁꯇ ꯃꯤ 9 ꯇꯣꯡꯅꯤ 10 ꯇꯣꯡꯅꯤꯅ ꯉꯔꯥꯡ ꯂꯥꯎꯊꯣꯛꯈꯤꯕꯗꯣ ꯑꯗꯨ ꯈꯛꯇꯪ ꯑꯣꯏꯒꯗ꯭ꯔꯥꯅ ꯈꯟꯕꯅꯦ ꯑꯗꯣ ꯑꯗꯨꯃꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯃꯤ ꯑꯗꯨꯝ ꯌꯥꯝꯃꯦ ꯍꯜꯂꯣ ꯍꯜꯂꯣ ꯑꯩ ꯅꯨꯡꯒꯥꯏꯄꯣꯛꯄꯤꯗꯒꯤ ꯊꯣꯏꯕꯤ ꯀꯧꯋꯦ ꯇꯔꯥꯝ ꯅꯧꯁꯔꯤ ꯏꯃꯥ ꯀꯔꯤ ꯀꯔꯤ ꯁꯨꯝ ꯋꯥꯐꯝ ꯍꯥꯏꯕꯤꯒꯅꯤ ꯍꯥꯏꯕꯤꯌꯨ ꯁꯨꯝ ꯇꯧꯗꯕ ꯀꯨꯏꯔꯦꯅ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯇꯥꯖꯔꯤꯑꯅ ꯅꯤꯡꯁꯤꯡꯖꯔꯛꯏꯕꯅꯤ ꯅꯨꯡꯒꯥꯏ ꯄꯣꯛꯄꯤꯗꯒꯤꯀꯣ ꯏꯃꯥ ꯑꯧ ꯅꯨꯡꯒꯥꯏꯄꯣꯛꯄꯤꯗꯒꯤ ꯊꯣꯏꯕꯤ ꯅꯣꯡꯃ ꯃꯃꯥꯡꯉꯩꯗ ꯅꯨꯡꯒꯥꯏꯄꯣꯛꯄꯤꯗꯒꯤ ꯁꯛꯊꯤꯕꯤ ꯊꯣꯏꯕꯤ ꯍꯥꯏꯈꯤꯕꯗꯣ ꯑꯧ ꯑꯗꯨꯗꯨꯅꯤ ꯁꯛꯊꯤꯕꯤ ꯊꯣꯏꯕꯤ ꯑꯗꯨ ꯀꯔꯤ ꯀꯔꯤ ꯗꯣꯅꯔ ꯃꯤꯠ ꯂꯥꯛꯀꯗꯕꯁꯤꯕꯨ ꯀꯔꯝ ꯀꯥꯟꯅꯣꯕ ꯗꯣꯅꯔꯁꯦ ꯖꯨꯟ ꯃꯊꯪ ꯊꯥꯗ ꯑꯣꯏꯗꯣꯏꯅꯦ ꯏꯃꯥ ꯑꯣ ꯖꯨꯟꯒꯤ ꯇꯥꯡ ꯑꯣ 12ꯗ ꯑꯣꯏꯗꯣꯏꯅꯤ ꯀꯩꯒꯨꯝꯕ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯗꯤ ꯃꯗꯨꯗ ꯑꯝꯇꯗꯤ ꯂꯥꯛꯄ ꯉꯝꯖꯒꯦꯅ ꯈꯟꯖꯔꯤꯌꯦ ꯑꯗꯨꯒꯤꯅꯤ ꯏꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨꯃꯛ ꯊꯨꯡꯕ ꯑꯣꯏꯁꯅꯨꯅ ꯍꯥꯏꯖ ꯇꯥꯔꯦ ꯍꯣꯏ ꯑꯗꯣ ꯏꯃꯥ ꯀꯔꯤ ꯀꯔꯤ ꯑꯇꯩ ꯀꯔꯤ ꯑꯗꯣ ꯍꯥꯏꯕꯤꯅꯤꯡꯕ ꯑꯩꯁꯦ ꯁꯤꯗꯩꯗ ꯍꯥꯏꯐꯝ ꯊꯣꯛꯄ꯭ꯔꯥ ꯊꯣꯛꯇꯕ꯭ꯔꯥ ꯑꯩꯁꯨ ꯈꯪꯗꯔꯦ ꯎꯝ ꯑꯩꯅ ꯗꯣꯅꯔ ꯌꯥꯎꯔꯤꯁꯤ ꯐꯅꯌꯥꯝ ꯀꯨꯏꯔꯦꯕ ꯆꯍꯤ 2ꯃꯨꯛ ꯐꯥꯔꯝꯃꯅꯦꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨ ꯃꯣꯏꯅ ꯁꯦꯔꯤꯌꯦꯜꯗꯤ ꯑꯝꯇ ꯈꯪꯗꯦ ꯁꯦꯔꯤꯌꯦꯜ ꯂꯩꯅꯕ꯭ꯔꯕ ꯁꯤꯕꯨ ꯁꯦꯔꯦꯟꯁꯦ ꯂꯩꯗꯣꯏꯅꯤ ꯏꯃꯥꯁꯦ ꯃꯣꯕꯥꯏꯜ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞ ꯐꯣꯟ ꯑꯆꯧꯕꯗꯣ ꯄꯥꯏꯕ꯭ꯔꯣ ꯑꯧ ꯑꯗꯨ ꯃꯧꯒꯤꯗꯒꯤ ꯇꯧꯔꯒ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯒ ꯉꯔꯥꯡ ꯅꯍꯥꯟ ꯇꯥꯡ ꯀꯌꯥꯅꯣ ꯑꯗꯩꯗ ꯄꯩꯁꯥ ꯀꯥꯞꯈꯤꯕꯗꯨꯒꯤ ꯅꯠꯇꯕꯀꯣ ꯏꯃꯥ ꯑꯧ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕ ꯀꯥꯟꯗ ꯋꯥꯆꯞ ꯌꯥꯎꯕ ꯀꯥꯏꯅ ꯏꯃꯥꯒꯤ ꯐꯣꯟ ꯍꯧꯖꯤꯛ ꯏꯃꯥꯅ ꯄꯥꯏꯔꯤꯕ ꯐꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯑꯆꯧꯕ ꯑꯄꯥꯛꯄꯗꯨ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯆꯥꯗꯨ ꯑꯣꯏꯗꯣꯏꯔꯣ ꯃꯆꯥ ꯍꯥꯏꯇꯥꯔꯦ ꯃꯆꯥ ꯑꯣꯏꯔꯒꯗꯤ ꯏꯃꯥꯁꯤ ꯋꯥꯆꯞ ꯄꯥꯏꯔꯝꯃꯔꯣꯏꯕꯀꯣ ꯑꯧ ꯑꯗꯣ ꯃꯧꯒꯤꯗ ꯍꯦꯛ ꯇꯧꯕꯅꯦꯕ ꯑꯗꯨꯅ ꯄꯩꯁꯥ ꯀꯥꯞꯄꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯏꯃꯥ ꯑꯥ ꯑꯗ ꯏꯃꯥꯅ ꯗꯣꯅꯔ ꯌꯥꯎꯔꯦꯅ ꯌꯥꯎꯔꯒꯗꯤ ꯏꯃꯥꯁꯦ ꯋꯥꯆꯞꯇ ꯌꯥꯎꯔꯝꯃꯔꯣꯏꯕ ꯑꯗꯨꯗꯤ ꯂꯤꯁꯇ ꯂꯩꯕꯅ ꯑꯃ ꯂꯩꯔꯝꯃꯅꯦꯕꯀꯣ ꯂꯤꯁꯇ ꯑꯣ ꯂꯩꯕꯁꯤꯡꯁꯤꯗꯤ ꯑꯌꯥꯝꯕꯅ ꯑꯝꯇ ꯀꯩꯅꯣ ꯇꯧꯗꯦꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯩꯒꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯗꯣ ꯀꯌꯥꯗ ꯂꯩꯕ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯪꯒꯦ ꯍꯥꯏꯕꯒꯤꯗꯤ ꯈꯪꯕꯀꯣ ꯑꯗꯨꯒ ꯋꯥꯆꯞꯇꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯤ ꯇꯧꯔꯤ ꯁꯥ ꯇꯧꯔꯤ ꯍꯥꯏꯗꯣ ꯑꯝꯇ ꯈꯪꯗꯦꯕꯀꯣ ꯑꯗꯒꯤ ꯑꯣ ꯄꯩꯁꯥ ꯀꯥꯞꯄꯒꯤꯗꯤ ꯗꯣꯅꯔꯒꯤ ꯄꯩꯁా ꯀꯥꯞꯄꯛꯄꯒꯤꯗꯤ ꯂꯥꯎꯊꯣꯛꯄꯁꯨ ꯂꯩꯇꯕꯅꯤꯅ ꯏꯃꯥꯅ ꯑꯗꯨꯝ ꯌꯥꯎꯔꯤꯔꯥ ꯌꯥꯎꯗ꯭ꯔꯤꯔꯥ ꯈꯪꯗꯗꯅ ꯑꯗꯨꯝ ꯂꯩꯕꯩ ꯋꯥꯅꯤ ꯌꯥꯎꯗꯤ ꯌꯥꯎꯔꯤꯅꯤ ꯁꯣꯝꯗ ꯏꯃꯥꯒꯤ ꯍꯣꯏ ꯃꯃꯤꯡꯗꯣ ꯁꯣꯝꯗ ꯕꯣꯏꯗ ꯏꯔꯒ ꯂꯩꯗꯨꯗ ꯈꯣꯠꯆꯜꯂꯤꯅꯦꯕ ꯏꯃꯥꯒꯤ ꯆꯍꯤ ꯑꯁꯨꯛ ꯊꯥꯡꯉꯛꯄꯗꯣ ꯈꯣꯠꯂ ꯊꯝꯃꯤꯅꯦꯕ ꯑꯗꯣ ꯍꯣꯏ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯗꯣ ꯏꯃꯥꯅ ꯈꯪꯅꯤꯡꯉꯒꯗꯤ ꯉꯁꯥꯏꯒꯤ ꯁꯥꯔ ꯍꯣꯏ ꯑꯗꯨꯒ ꯂꯩꯕ ꯑꯩꯈꯣꯏ ꯑꯦꯃꯤꯟꯁꯤꯡ ꯂꯩꯔꯤꯕꯁꯤꯡꯒ ꯑꯝꯇꯪ ꯄꯥꯎ ꯐꯥꯎꯅꯕ ꯆꯪꯉꯦꯕ ꯍꯥꯏꯗꯤ ꯏꯃꯥꯒꯤ ꯃꯤꯡ ꯂꯩꯐꯝꯗꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯁꯨꯃꯥꯏꯅ ꯗꯣꯅꯔꯁꯤ ꯌꯥꯎꯖꯕꯅꯤ ꯑꯗꯣ ꯑꯩꯁꯦ ꯂꯤꯁꯇ ꯂꯩꯕ꯭ꯔꯥ ꯀꯩꯗ ꯂꯩꯕꯅꯣꯗꯣꯈꯪꯗ꯭ꯔꯦꯅ ꯀꯥꯟꯅ ꯑꯝꯇꯪ ꯁꯥꯔꯒꯕꯨ ꯑꯣꯏꯔꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯩꯔꯀꯥꯟꯗꯀꯣ ꯍꯣꯏ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯥꯞꯄꯤꯕꯅꯤꯅ ꯗꯣꯅꯔꯗꯤ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦꯕ ꯑꯗꯣ ꯑꯣꯃꯦꯁꯇꯣ ꯎꯝ ꯑꯣꯃꯦꯁꯇꯗꯤ ꯑꯩꯅ ꯃꯤꯒꯤ ꯋꯥꯔꯤ ꯁꯨꯝ ꯐꯣꯟꯗ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯟꯗ ꯍꯥꯏꯕꯗ ꯅꯝꯕꯔ ꯀꯌꯥꯅꯣꯒ ꯍꯥꯏꯅꯩ ꯑꯩꯒꯤꯁꯨ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯛꯑꯣꯅ ꯑꯩꯅ ꯎꯃꯦꯁꯇꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯋꯥꯏ ꯃꯔꯛ ꯑꯃꯗ ꯌꯥꯝ ꯀꯟꯅ ꯇꯧꯈ꯭ꯔꯕꯅꯦꯕ ꯐꯣꯟꯁꯦ ꯎꯝ ꯑꯗꯨ ꯌꯦꯡꯉꯛꯀꯦ ꯍꯥꯏꯔꯒ ꯃꯥꯁꯨ ꯁꯨꯝ ꯁꯤꯈꯛ ꯈꯜꯂꯒ ꯂꯩꯕꯗꯤ ꯅꯠꯇꯕꯅꯤꯅ ꯚꯥꯞ ꯑꯣꯏꯗ꯭ꯔꯕ ꯈꯪꯗꯦ ꯃꯔꯣꯟꯗꯣ ꯑꯃꯨꯛꯇ ꯐꯪꯗꯦꯕ ꯑꯗꯨꯒ ꯎꯝ ꯍꯧꯖꯤꯛ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯈꯪꯕꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯈꯪꯒꯗꯒꯦ ꯑꯗꯨꯝꯁꯨ ꯈꯪꯗꯤꯌꯦ ꯋꯥꯆꯞꯇ ꯌꯥꯎꯕ ꯍꯥꯏꯗꯤ ꯏꯃꯥꯒꯤ ꯐꯣꯟꯗꯣ ꯏꯁꯃꯥꯔꯠ ꯐꯣꯟ ꯄꯥꯏꯔꯒ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯌꯥꯎꯕꯅ ꯑꯃ ꯌꯥꯎꯒꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣ ꯌꯥꯎꯔꯒꯗꯤ ꯋꯥꯆꯞꯇ ꯃꯦꯁꯦꯁ ꯂꯣꯏꯅ ꯊꯥꯅꯒꯗꯣꯏꯅꯦꯕꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯈꯣꯠꯅꯤꯡꯕꯗꯣ ꯋꯥꯆꯞꯇꯨꯗ ꯆꯪꯉꯒ ꯍꯥꯏꯗꯣꯏꯅꯤ ꯑꯩꯒꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯀꯌꯥꯅꯣ ꯑꯗꯒꯤ ꯑꯩꯒꯤ ꯊꯥ ꯑꯁꯨꯛꯀꯤ ꯕꯦꯂꯦꯟꯁ ꯀꯥꯞꯆꯈ꯭ꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯒ ꯋꯥꯆꯞꯇꯨꯗ ꯌꯥꯎꯔꯒꯗꯤ ꯊꯥꯔꯀꯥꯟꯗ ꯈꯪꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯌꯥꯎꯗꯕꯅꯤꯅ ꯏꯃꯥꯒꯤꯗꯤ ꯃꯤꯡꯗꯣ ꯕꯣꯏꯗ ꯏꯔꯒ ꯂꯩꯕꯅꯤꯅꯕꯀꯣ ꯍꯣꯏ ꯇꯨꯃꯤꯟꯅ ꯂꯩꯔꯤꯅꯦꯕ ꯑꯗꯨꯒ ꯃꯧꯒꯤꯗ ꯇꯧꯕꯗꯨꯗ ꯋꯥꯆꯞ ꯒ꯭ꯔꯨꯞꯁꯦ ꯀꯔꯝꯃꯥꯏꯅ ꯌꯦꯡꯉꯒ ꯀꯔꯤ ꯇꯧꯔꯒ ꯈꯪꯒꯗꯒꯦ ꯑꯗꯨꯗꯤ ꯃꯧꯒꯤꯗꯨꯗ ꯑꯣꯏꯅ ꯅꯝꯕꯔꯗꯨ ꯏꯃꯥꯅ
ꯃꯧꯒꯤ ꯅꯝꯕꯔꯗꯨꯗ WhatsApp ꯌꯥꯎꯕ ꯅꯠꯇ꯭ꯔꯒꯗꯤ ꯀꯩꯝꯇ ꯈꯪꯉꯣꯏꯌꯦ ꯌꯥꯎꯋꯦ ꯑꯗꯨꯗꯤ ꯌꯥꯎꯋꯦ ꯅꯠꯇꯦ ꯑꯁꯤꯒꯤ ꯏꯃꯥꯒꯤ ꯏꯃꯧ ꯅꯨꯄꯤꯗꯨꯒꯤ ꯅꯝꯕꯔꯗꯨ WhatsApp ꯒ꯭ꯔꯨꯞꯇꯨꯗ ꯑꯦꯗ ꯇꯧꯁꯟꯕ ꯌꯥꯎꯁꯟꯒꯗꯕꯅꯦꯕꯀꯣ ꯑꯗꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯈꯪꯉꯔꯣꯏ ꯍꯥꯏꯕ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒꯤ ꯒ꯭ꯔꯨꯞꯇꯨꯗ ꯌꯥꯎꯁꯟꯒꯦ ꯍꯥꯏꯕꯗ ꯀꯔꯤ ꯆꯪꯒꯦ ꯍꯥꯏꯕ ꯀꯩꯁꯨꯝ ꯆꯪꯉꯣꯏ ꯅꯝꯕꯔꯗꯨ ꯆꯪꯉꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯦꯗꯃꯤꯟꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯕ ꯑꯃ ꯆꯪꯉꯅꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯅꯝꯕꯔꯁꯦ ꯑꯩ WhatsApp ꯌꯥꯎꯖꯒꯦ ꯍꯥꯏꯔꯒ ꯑꯗꯨ ꯈꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯈꯇꯪꯅꯤ ꯆꯪꯗꯣꯏꯁꯦ ꯑꯗꯨ ꯀꯅꯥꯗ ꯐꯣꯟ ꯇꯧꯔꯒ ꯐꯪꯒꯅꯤ ꯁꯥꯔꯗ ꯇꯧꯒꯗ꯭ꯔꯥ ꯁꯥꯔꯗ ꯇꯧꯔꯁꯨ ꯌꯥꯔꯦ ꯀꯩꯅꯣ ꯇꯧꯔꯒ ꯄꯨꯡ ꯀꯌꯥꯃꯨꯛꯇ ꯇꯧꯕ ꯌꯥꯒꯅꯤ ꯑꯗꯣ ꯏꯃꯥ ꯁꯥꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯇꯕ ꯃꯇꯝꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯨꯝꯕ ꯁꯤꯒꯨꯝꯕꯗ ꯑꯝꯇꯪ ꯀꯩꯅꯣ ꯃꯦꯁꯦꯖ ꯊꯥꯕꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒ ꯀꯣꯜ ꯇꯧꯕꯕꯨ ꯑꯣꯏꯔꯣ ꯇ꯭ꯔꯥꯏ ꯑꯝꯇꯪ ꯇꯧꯔ ꯌꯦꯡꯕꯤꯔꯣꯀꯣ ꯑꯩꯈꯣꯏ ꯑꯌꯨꯛ ꯄꯨꯡ 12 12 ꯁ꯭ꯋꯥꯏ ꯇꯥꯏꯃꯤꯡ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4 5 6 ꯁ꯭ꯋꯥꯏ ꯇꯥꯏꯃꯤꯡꯗ ꯑꯝꯇꯪ ꯌꯦꯡꯕꯤꯔꯣ ꯑꯗꯨꯝ ꯃꯦꯁꯦꯖꯄꯨ ꯊꯥꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯀꯣꯜ ꯄꯥꯏꯍꯧꯗ꯭ꯔꯒꯁꯨ ꯀꯣꯜ ꯕꯦꯛ ꯑꯗꯨꯝ ꯇꯧꯔꯛꯀꯅꯦꯕꯀꯣ ꯁꯤꯅ ꯌꯥꯔꯕ꯭ꯔꯥ ꯏꯃꯥ ꯑꯇꯩ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕꯤꯔꯤ ꯑꯇꯩ ꯍꯥꯏꯕꯨ ꯁꯨꯝ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯅꯠꯇꯗꯤ ꯑꯩꯈꯣꯏꯗꯤ ꯄꯣꯊꯥꯐꯝ ꯂꯩꯇꯦ ꯌꯨꯝꯗ ꯊꯕꯛ ꯉꯥꯛꯇꯪ ꯇꯧꯕꯁꯤꯗꯩꯕ ꯍꯤꯡꯒꯣꯜꯗ ꯆꯪꯉꯦ ꯔꯦꯗꯤꯑꯣ ꯄꯨꯔ ꯆꯠꯇꯣꯏꯕ ꯌꯨꯝꯗ ꯊꯕꯛ ꯇꯧꯔꯦ ꯐꯤꯔꯣꯜ ꯁꯥꯔꯦ ꯁꯤ ꯅꯨꯡꯗꯥꯡ 12 12 ꯐꯤ ꯁꯥꯕꯁꯦ ꯑꯗꯨꯝ ꯊꯥꯗꯣꯏꯕ ꯑꯗꯨꯝ ꯑꯗꯣ ꯏꯃꯥ ꯍꯣꯏ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯥꯛꯄ ꯉꯝꯗꯕ ꯏꯃꯥ ꯍꯣꯏ ꯃꯌꯥꯝ ꯀꯔꯤꯝ ꯋꯥꯕꯤꯔꯅꯨ ꯍꯧꯖꯤꯛꯇꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯑꯅꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗꯀꯣ ꯀꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯀꯣꯜꯂꯤꯕ ꯃꯐꯝ ꯖꯒꯥ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯅ ꯇꯥꯕ ꯐꯪꯉꯤꯕ ꯖꯒꯥꯁꯤꯡꯁꯤꯗ ꯅꯆꯥꯁꯤꯡ ꯂꯥꯛꯆꯗꯅ ꯁꯛ ꯃꯥꯏ ꯎꯠꯇꯅꯀꯣ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗꯀꯣ ꯈꯨꯗꯣꯡꯆꯥꯕꯗꯣ ꯐꯪꯒꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯂꯥꯛꯀꯗꯧꯕ ꯅꯣꯡꯃ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗ ꯃꯌꯥꯝꯗ ꯑꯗꯨꯝ ꯂꯥꯎꯊꯣꯛꯆꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯤ ꯁꯣꯝꯒꯤ ꯃꯥꯏꯀꯩꯗ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯇꯧꯒꯅꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯃꯇꯝꯗꯨꯗꯁꯨ ꯊꯦꯡꯅꯕ ꯑꯣꯏꯁꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯝꯖꯔꯒꯦ ꯏꯃꯥꯅ ꯍꯪꯕꯤꯔꯝꯃꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏꯒꯤ ꯗꯣꯅꯔ ꯌꯥꯎꯔꯒ ꯏꯃꯥ ꯐꯣꯟ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯄꯥꯏꯖꯗꯕ ꯏꯃꯥ ꯑꯗꯨꯒ ꯃꯦꯠꯄ ꯍꯩꯖꯗꯕꯁꯤꯡꯁꯤꯗꯤ ꯀꯔꯤꯝ ꯈꯪꯗꯕꯅꯤꯅ WhatsAppꯇ ꯌꯥꯎꯏ ꯂꯥꯛꯏꯁꯨ ꯃꯦꯠꯄꯗꯣ ꯍꯩꯇ꯭ꯔꯕꯅꯤꯅ ꯈꯪꯗ꯭ꯔꯕꯅꯤꯅꯀꯣ ꯈꯪꯖꯗꯗꯅ ꯑꯩꯈꯣꯏꯗꯤ ꯌꯥꯎꯔꯤꯔꯥ ꯌꯥꯎꯗ꯭ꯔꯤꯔꯥ ꯈꯪꯗꯦ ꯁꯦꯜꯗꯤ ꯑꯗꯨꯝ ꯊꯥꯡꯉꯦꯅ ꯑꯗꯨꯝ ꯇꯧꯕ ꯈꯟꯕ ꯃꯌꯥꯝ ꯂꯩꯀꯣ ꯏꯃꯥ ꯍꯣꯏ ꯃꯌꯥꯝ ꯑꯃ ꯂꯩ ꯈꯪꯖꯗꯕ ꯑꯗꯣ ꯏꯃꯥ ꯍꯣꯏꯒꯤ ꯑꯗꯨꯝ ꯂꯤꯁꯇ ꯂꯩꯕꯅ ꯃꯃꯤꯡꯁꯦ ꯃꯌꯥꯝ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯨꯗ ꯑꯗꯨꯝ ꯊꯥ ꯑꯁꯨꯛꯀꯤ ꯄꯤꯔꯝꯃꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯩꯔꯤꯅꯤ ꯑꯗꯣ ꯏꯃꯥ ꯍꯣꯏꯅ ꯀꯩꯒꯨꯝꯕ ꯈꯪꯅꯤꯡꯉꯀꯥꯟꯗ ꯁ꯭ꯇꯦꯁꯟꯗ ꯀꯩꯒꯨꯝꯕ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯒꯤ ꯊꯥꯒꯤ ꯑꯁꯨꯛ ꯄꯤꯈ꯭ꯔꯕꯅꯤ ꯀꯌꯥ ꯋꯥꯠꯂꯤ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕ ꯆꯦꯛ ꯇꯧꯅꯤꯡꯕ ꯑꯗꯨꯝ ꯍꯪꯅꯤꯡꯕ ꯑꯗꯨꯝ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯂꯩꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯥꯏꯞꯇꯗꯤ ꯑꯗꯨꯒꯤ ꯏꯃꯥꯒꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯑꯗꯨꯅꯤ ꯑꯗꯥꯅꯤꯒ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯗꯤ ꯂꯩꯇꯦ ꯑꯗꯣ ꯂꯥꯛꯄ ꯀꯥꯟꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯦꯁꯟꯗ ꯀꯩꯒꯨꯝꯕ ꯂꯥꯛꯄ ꯈꯣꯠꯄ ꯌꯥꯎꯔꯀꯥꯟꯗ ꯈꯪꯗꯕ ꯂꯩꯔꯒꯗꯤ ꯃꯤ ꯑꯇꯩꯒꯤꯗꯤ ꯁꯨꯝ ꯌꯥꯎꯔꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯀꯥꯞꯈ꯭ꯔꯕꯅꯤ ꯀꯥꯏꯅ ꯃꯤꯡ ꯍꯦꯛ ꯄꯜꯂꯛꯄ ꯑꯗꯣ ꯑꯇꯩ ꯏꯃꯥ ꯍꯣই ꯁꯦꯜꯗꯤ ꯑꯗꯨꯝ ꯊꯥꯡꯉꯒ ꯂꯩꯕꯁꯤꯡꯁꯤꯗꯤ ꯄꯟꯗꯕꯅꯤꯅ ꯌꯥꯎꯔꯤꯔꯥ ꯌꯥꯎꯗ꯭ꯔꯤꯔꯥ ꯈꯪꯗꯦꯅ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯝ ꯍꯪꯉꯛꯄ ꯑꯗꯨꯝ ꯂꯩ ꯑꯗꯨꯅ ꯊꯧꯔꯝꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯖꯔꯒ ꯑꯩꯅ ꯈꯖꯤꯛꯇꯪꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯖꯕꯅꯤ ꯅꯤꯡꯁꯤꯡꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯍꯜꯂꯣ 이번 내내 따뜻히 내내기 미나 우거래네. 아예 공동적으로 떠오르는. ꯑꯗꯨꯅꯤꯅꯦ ꯂꯝꯕꯤꯗ ꯂꯩꯕ꯭ꯔꯣ ꯒꯥꯔꯤ ꯇꯣꯡꯕ ꯃꯥꯜꯂꯦ 아우 람비도 하이네 내내 들어가고 있었어요. 예. ꯑꯣ ꯑꯗꯣ ꯅꯦꯅꯦ ꯍꯧꯖꯤꯛꯁꯦ ꯍꯜꯂꯛꯑꯕ꯭ꯔꯣ 아우 할래. ꯀꯗꯥꯏ ꯌꯧꯕꯤꯔꯛꯑꯒꯦ ꯀꯩ ꯅꯤꯡꯊꯧꯈꯣꯡ ꯌꯧꯔꯦ ꯅꯤꯡꯊꯧꯈꯣꯡ ꯑꯗꯣ ꯕꯁꯇꯅꯤꯀꯣ ꯇꯣꯡꯉꯤꯁꯤ ꯅꯦꯅꯦꯁꯦ ꯃꯥꯅꯦ ꯕꯁꯇꯅꯤ ꯒꯥꯔꯤ ꯀꯌꯥꯃꯨꯛ ꯆꯠꯀꯦ ꯉꯁꯤꯁꯤꯕꯣ ꯅꯦꯅꯦ ꯌꯥꯝꯃꯤ ꯒꯥꯔꯤ ꯃꯆꯥꯁꯨ ꯀꯨꯟꯃꯨꯛ ꯂꯥꯛꯑꯦ ꯕꯁꯇꯨꯁꯨ ꯃꯤ ꯆꯟꯗꯦ ꯑꯧ ꯑꯣ ꯉꯔꯥꯡ ꯃꯤ 10 ꯈꯛ ꯑꯣꯏꯈꯤꯕꯗꯣ ꯉꯁꯤ ꯕꯁꯇꯣ ꯆꯟꯗ꯭ꯔꯕ ꯑꯩꯅ ꯈꯜꯂꯦꯕ ꯚꯤꯗꯤꯑꯣꯁꯤ ꯊꯥꯔꯛꯄ ꯀꯥꯟꯗ ꯃꯤ ꯃꯌꯥꯝꯁꯦ ꯀꯗꯥꯏꯗ ꯆꯠꯂꯤꯖꯥꯠꯅꯣ ꯃꯆꯥꯗ ꯆꯠꯂꯤꯖꯥꯠꯂꯥ ꯑꯆꯧꯕꯗ ꯆꯠꯂꯤꯖꯥꯠꯂꯥꯅ ꯈꯜꯂꯦꯕ ꯑꯗꯨ ꯕꯁ ꯆꯟꯈꯤꯗ꯭ꯔꯦ ꯑꯗꯣ ꯋꯥꯍꯧꯔꯤꯗꯣ ꯑꯃꯗꯤ ꯗꯥꯏꯃꯟ ꯇꯤꯚꯤ ꯌꯦꯡꯕꯤꯕ ꯃꯌꯥꯝꯕꯨ ꯅꯦꯅꯦ ꯂꯩꯀꯥꯏ ꯉꯧꯕ ꯂꯩꯀꯥꯏ ꯆꯠꯆꯔꯤ
ꯆꯠꯂꯨꯔꯒ ꯏꯆꯥꯁꯤꯡꯗꯨꯒꯤ ꯉꯝꯖꯕ ꯍꯩ ꯂꯩ ꯈꯛꯇꯪ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯃꯊꯪ ꯌꯧꯔꯛꯄꯗ ꯄꯣꯏꯌꯣꯅ ꯕꯣꯠ ꯄꯤꯔꯝꯃꯦ ꯇꯧꯔꯦ ꯑꯗꯣ ꯃꯃꯥꯗꯨꯒ ꯃꯄꯥꯗꯨꯒ ꯎꯔꯨꯕꯗ ꯊꯃꯣꯏꯁꯨ ꯍꯦꯟꯅ ꯀꯥꯏꯗ ꯉꯥꯜꯂꯩꯅ ꯐꯣꯟꯗ ꯎꯕꯁꯤꯅ ꯑꯃꯨꯛ ꯗꯥꯏꯔꯦꯛ ꯎꯔꯨꯕꯅꯦ ꯍꯛꯆꯥꯡꯁꯦ ꯆꯨꯕ ꯈꯪꯍꯧꯗꯦ ꯃꯤꯠꯇꯒꯤ ꯇꯥꯔꯒ ꯈꯪꯍꯧꯗꯦꯅ ꯌꯦꯅꯦꯅ ꯄꯨꯖꯔꯛꯄꯅꯦ ꯃꯤꯁꯤ ꯌꯥꯝ ꯌꯥꯝꯃꯦ ꯍꯣꯏ ꯃꯤ ꯌꯥꯝ ꯌꯥꯝꯕ ꯎꯏ ꯑꯗꯣ ꯅꯤꯅꯦ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯑꯅꯤ ꯏꯆꯥ ꯑꯅꯤ ꯂꯩꯈꯤꯗꯕꯒꯤ ꯅꯠꯇꯅꯀꯣ ꯃꯐꯝ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯣꯡ ꯂꯥꯎꯕꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯃꯃꯥꯡꯗꯗꯤ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯅꯤꯅꯦ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯔꯣ ꯑꯍꯥꯟꯕꯅꯦ ꯑꯗꯣ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯍꯥꯏꯗꯤ ꯏꯔꯥꯡ ꯊꯣꯛꯏꯕ ꯃꯐꯝ ꯌꯥꯝꯅ ꯗꯦꯟꯖꯔ ꯑꯣꯏꯕ ꯃꯐꯝ ꯑꯃꯅꯤ ꯏꯃꯥ ꯅꯤꯅꯦ ꯍꯣꯏꯅ ꯌꯧꯁꯟꯈꯤꯕ ꯀꯥꯟꯗ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯐꯥꯎꯏ ꯅꯤꯅꯦ ꯈꯪꯗꯦꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯒꯅ ꯃꯣꯏꯒꯤꯗꯣ ꯂꯧꯕꯨꯛꯀꯤ ꯃꯌꯥꯗꯨꯗ ꯂꯩꯄꯜ ꯑꯃ ꯂꯩꯌꯦꯕꯀꯣ ꯂꯩꯄꯜꯗꯨꯗꯩ ꯀꯥꯞꯁꯤꯜꯂꯛꯄꯅꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯐꯥꯎ ꯆꯪꯉꯛꯑꯒ ꯀꯨꯀꯤꯅ ꯆꯥꯟꯁꯇꯣ ꯂꯧꯈ꯭ꯔꯕꯅꯤꯅ ꯃꯊꯪꯗꯁꯨ ꯑꯩ ꯈꯟꯕꯗ ꯃꯣꯏꯁꯦ ꯈꯪꯗꯅ ꯑꯗꯩꯗ ꯆꯪꯉꯒ ꯇꯧꯔꯛꯀꯗꯧꯕ ꯃꯥꯜꯂꯦ ꯅꯤꯅꯦ ꯋꯥꯈꯜꯗꯗꯤꯀꯣ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯕ ꯐꯤꯕꯝꯗꯣ ꯂꯥꯞꯇꯤ ꯌꯥꯝ ꯂꯥꯞꯅꯔꯤꯕ ꯆꯤꯡꯗꯨꯒ ꯀꯨꯝꯊꯔꯛꯄꯅꯦ ꯍꯥꯏꯕ ꯑꯗꯨꯒ ꯌꯥꯝ ꯅꯛꯅꯅꯦꯕ ꯃꯣꯏꯅ ꯀꯥꯞꯁꯤꯜꯂꯛꯏꯗꯣ ꯈꯟꯕꯗ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯒꯥꯔꯤ ꯃꯅꯨꯡ ꯑꯣꯏꯕꯅꯤꯅꯦ ꯊꯝꯖꯔꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤꯅꯤꯅꯦ ꯉꯁꯤꯗꯤ ꯏꯆꯥ ꯑꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯅꯤꯗꯨꯕꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪ ꯁꯨꯃꯥꯏꯅ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯄꯨꯟꯁꯤꯟꯃꯤꯟꯅꯕꯒꯤ ꯂꯝꯕꯤꯗꯨꯗꯤ ꯏꯆꯥ ꯑꯅꯤꯅ ꯁꯤꯟꯕꯤꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯌꯧꯁꯤꯟꯕ ꯉꯝꯃꯨꯗ꯭ꯔꯕ ꯀꯩꯒꯨꯝꯕ ꯏꯆꯥ ꯑꯅꯤꯁꯦ ꯂꯩꯔꯝꯃꯒꯗꯤ ꯃꯐꯝꯁꯤꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯌꯧꯁꯜꯂꯝꯕ ꯉꯝꯃꯝꯃꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯟꯅꯅꯕ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯇꯨꯝꯃꯒ ꯂꯩꯔꯦ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯦꯅ ꯁꯨꯝ ꯂꯩꯔꯝꯕꯗꯣ ꯃꯤꯠ ꯃꯥꯏ ꯄꯥꯡꯍꯟꯕꯤꯕ ꯏꯆꯥ ꯑꯅꯤꯅ ꯂꯝꯕꯤ ꯑꯃꯗꯤ ꯇꯥꯛꯄꯤꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯐꯣꯟ ꯇꯧꯖꯔꯛꯏꯕ ꯑꯩ ꯔꯥꯙꯥ ꯁꯃꯣꯝꯅꯦ ꯏꯆꯦꯅꯦ ꯄꯨꯁꯄꯥꯔꯥꯅꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯆꯦ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝꯗ ꯏꯆꯦ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯀꯔꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯕ ꯂꯩꯕꯤ ꯍꯥꯏꯕꯤꯌꯨ ꯏꯆꯦ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯅꯆꯦ ꯔꯥꯙꯥ ꯑꯗꯒꯤ ꯅꯆꯦ ꯁꯥꯕꯤꯇꯤ ꯏꯃꯥ ꯃꯥꯂꯦꯝꯕꯤ ꯍꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯄꯨꯟꯅ ꯆꯠꯆꯔꯨꯔꯦ ꯑꯩꯈꯣꯏꯗꯤ ꯃꯣꯏꯔꯥꯡ ꯂꯣꯝꯗ ꯍꯥꯏꯗꯣꯛꯑꯀꯥꯟꯗ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯀꯣꯏꯕ ꯑꯃꯨꯛ ꯆꯠꯆꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅ ꯆꯠꯂꯤꯕ ꯊꯧꯗꯣꯛꯇꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏꯀꯣ ꯃꯃꯥꯗꯨꯒꯤ ꯃꯇꯧ ꯃꯄꯥꯗꯨꯒꯤ ꯃꯇꯧ ꯃꯄꯨ ꯃꯆꯦꯒꯤ ꯑꯗꯨꯕꯨꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯤ ꯄꯨꯟꯅ ꯃꯌꯥꯝ ꯄꯨꯟꯅ ꯎꯅꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯁꯛ ꯈꯪꯗꯕ ꯐꯣꯟꯗ ꯇꯥꯕ ꯀꯅꯥꯒꯤ ꯏꯆꯦ ꯏꯃꯥ ꯁꯈꯤ ꯃꯣꯏꯔꯥꯡ ꯂꯩꯔ ꯏꯃꯥ ꯑꯉꯧꯕꯤ ꯑꯗꯒꯤ ꯀꯥꯔꯣꯡꯒꯤ ꯑꯉꯧꯕꯤ ꯅꯥꯎꯔꯦꯟꯊꯣꯡ ꯑꯉꯧꯕꯤ ꯑꯁ ꯌꯥꯝ ꯊꯦꯡꯅꯔꯦ ꯏꯆꯦ ꯇꯤꯂꯣꯇꯃꯥ ꯑꯗꯒꯤ ꯇꯥꯃꯨꯁꯨ ꯉꯁꯤ ꯂꯣꯏ ꯈꯪꯅꯕꯅꯤ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯆꯔꯨꯕ ꯑꯉꯥꯡ ꯑꯅꯤ ꯂꯩꯈꯤꯗꯕꯗꯨꯒꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯏ ꯃꯤꯁꯨ ꯌꯥꯝ ꯌꯥꯝꯃꯦꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯣꯏꯔꯥꯡ ꯕꯖꯥꯔꯔꯣꯝꯗ ꯑꯃꯨꯛ ꯆꯠꯂꯦ ꯁꯥꯔꯣꯏ ꯀꯩꯍꯣꯏꯗꯤ ꯃꯌꯥꯝꯗꯤ ꯆꯠꯈ꯭ꯔꯦ ꯒꯥꯔꯤ ꯃꯌꯥꯝꯗꯣꯀꯣ ꯑꯁ ꯅꯣꯡꯁꯦ ꯌꯥꯝ ꯆꯨꯏꯌꯦ ꯍꯧꯖꯤꯛꯁꯦ ꯅꯣꯡꯁꯦ ꯍꯩꯗꯩ ꯑꯗꯨꯒ ꯖꯒꯥꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯎꯕꯗ ꯊꯨꯛ ꯂꯥꯎꯕ ꯍꯥꯏꯕꯗꯨꯃꯗꯤ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯅꯗꯤ ꯐꯥꯎꯔꯨꯗ꯭ꯔꯦ ꯊꯨꯛ ꯂꯥꯎꯕ ꯍꯥꯏꯕꯗꯤ ꯖꯒꯥꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯤꯅ ꯊꯨꯛ ꯂꯥꯎꯕ ꯖꯒꯥꯗꯤ ꯃꯣꯏꯗꯨꯁꯨ ꯌꯥꯝ ꯌꯨꯝꯗꯨꯁꯨ ꯇꯥꯏꯠ ꯑꯣꯏꯅ ꯁꯥꯏꯌꯦꯕ ꯃꯣꯏꯒꯤꯗꯣ ꯄꯤꯛꯂꯒ ꯇꯧꯔꯀꯥꯟꯗ ꯐꯖꯅ ꯁꯥꯕ ꯌꯨꯝꯗꯨꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯗꯨꯃꯗꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯃꯑꯣꯡꯗꯨꯕꯣꯕ ꯍꯣꯏ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯪꯁꯤꯟꯕ ꯀꯥꯟꯗ ꯀꯥꯔꯣꯡꯒꯤꯒ ꯍꯥꯏꯗꯨꯗꯤ ꯑꯗꯨꯝ ꯃꯊꯛꯇ ꯀꯨꯀꯤ ꯂꯩꯔ ꯃꯈꯥꯗ ꯃꯩꯇꯩ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯨꯃꯛꯇꯤ ꯑꯣꯏꯗꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯣꯡ ꯂꯥꯎꯕꯤꯒꯤꯁꯤꯅ ꯑꯃꯨꯛ ꯑꯣ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕꯗꯣ ꯑꯁ ꯃꯤꯁꯨ ꯐꯖꯅ ꯌꯥꯝꯃꯦ ꯍꯦꯛꯇ ꯌꯥꯝꯕ ꯍꯥꯏꯕꯨ ꯃꯤ ꯈꯨꯌꯥꯝ ꯑꯃꯅꯤ ꯑꯗꯣ ꯑꯗꯨꯗ ꯐꯣꯡꯗꯣꯛꯎꯕ ꯅꯨꯡꯉꯥꯏꯇꯕꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯁꯔꯨꯛ ꯌꯥꯖꯔꯤ ꯃꯌꯥꯝ ꯎꯅꯕꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯏꯅꯥꯎꯁꯨ ꯌꯥꯝ ꯊꯦꯡꯅꯗꯕ ꯁꯨꯝ ꯀꯨꯏꯔꯦ ꯉꯁꯤꯗꯤ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯗꯅ ꯒꯥꯔꯤ ꯊꯑꯣꯏꯅ ꯈꯥꯝꯃ ꯐꯣꯟ ꯇꯧꯖꯔꯦ ꯐꯪꯖꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯦꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯊꯧꯔꯝꯁꯦ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗꯀꯣ ꯉꯁꯤꯒꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯅꯗꯅ ꯏꯆꯥ ꯑꯅꯤꯒꯤ ꯀꯩꯅꯣꯒꯤ ꯃꯐꯝꯗ ꯁ꯭ꯔꯗꯥꯟꯖꯂꯤ ꯀꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯇꯅ ꯏꯆꯥ ꯑꯅꯤꯗꯨꯒꯤ ꯃꯐꯝꯗ ꯂꯩ ꯃꯅꯥ ꯑꯃꯇꯪ ꯑꯣꯏꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯀꯠꯃꯤꯟꯅꯕ ꯐꯪꯃꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯁꯨ ꯑꯗꯨꯒ ꯏꯆꯥ ꯑꯅꯤꯗꯨ ꯂꯩꯈꯤꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯣꯏꯅꯃꯛ
ꯀꯩꯅꯣ ꯇꯧꯕꯁꯦ ꯔꯦꯗꯤꯑꯣ ꯇꯥꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯩ ꯆꯠꯂꯨꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯃ ꯏꯆꯦꯅ ꯄꯤꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯁ ꯅꯤꯂꯥ ꯃꯤꯁ ꯅꯤꯂꯥꯗꯤ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯁꯅ ꯉꯁꯤ ꯄꯨꯡꯒꯤ ꯋꯥꯔꯣꯟꯗ ꯐꯝꯃꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯗꯒꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯑꯃꯁꯨ ꯇꯥꯕꯤꯔꯤꯕ ꯗꯥꯏꯃꯟ ꯇꯤꯚꯤ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯤꯁ ꯃꯤꯡ ꯂꯩꯐꯝꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯑꯝꯇꯪ ꯑꯍꯥꯟꯕꯗ ꯑꯍꯥꯟꯕ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯂꯝ ꯂꯋꯥꯏꯊꯦꯠꯇꯒꯤ ꯃꯥꯏꯕꯝ ꯁꯨꯟꯗꯔꯤꯅꯦ ꯃꯦꯗꯥꯝ ꯁꯨꯟꯗꯔꯤ ꯁꯨꯝ ꯃꯤꯁ ꯍꯣꯏꯅ ꯑꯩꯈꯣꯏ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯁꯨꯝ ꯈꯨꯟ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯆꯠꯂꯒ ꯀꯩꯀꯩ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯄ ꯈꯣꯠꯄ ꯑꯃ ꯀꯩꯅꯣ ꯇꯧꯕꯅ ꯁꯨꯝ ꯀꯣꯏꯕ ꯆꯠꯂꯒꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯂꯥꯡꯃꯩꯊꯦꯜꯂꯣꯝꯗꯁꯨ ꯂꯥꯛꯄꯤꯌꯣꯅ ꯁꯨꯝ ꯍꯥꯏꯖꯒꯦꯅꯁꯨ ꯑꯗꯣ ꯇꯧꯖꯔꯛꯏꯅꯦ ꯃꯤꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯥꯎꯁꯨ ꯄꯤꯕꯤꯔꯛꯄ ꯂꯥꯡꯃꯩꯊꯦꯠꯂꯣꯝꯗꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯣ ꯂꯥꯡꯃꯩꯊꯦꯠꯁꯦ ꯏꯆꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯑꯩꯈꯣꯏ ꯂꯝ ꯑꯃꯃꯝꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯃꯝ ꯁꯤꯟꯖꯒꯗꯣꯏꯅꯦꯕꯀꯣ ꯑꯗ ꯁꯤꯒꯤ ꯏꯆꯦꯅ ꯉꯁꯤ ꯀꯣꯜ ꯇꯧꯔꯒ ꯋꯥꯐꯝꯁꯦ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯖꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯂꯤꯁꯅꯔ ꯂꯩꯔꯤꯕ ꯏꯆꯦꯍꯣꯏꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯤꯡꯕ ꯅꯍꯥꯟꯈꯩ ꯀꯣꯜ ꯐꯪꯗꯕ ꯑꯗꯒꯤ ꯀꯣꯜꯗ ꯍꯥꯏꯕ ꯉꯝꯗꯗꯅ ꯇꯧꯔꯒ ꯂꯩꯕ ꯃꯌꯥꯝ ꯂꯩꯕꯤꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯤ 5, 10, 10 ꯑꯃ ꯑꯗꯨꯝ ꯄꯨꯟꯁꯤꯟꯕꯤꯔꯒ ꯂꯩꯕꯤꯒꯗꯕꯅꯦꯕꯀோ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯩꯈꯣꯏ ꯃꯥꯡꯖꯧꯅꯅ ꯑꯗꯨꯝ ꯂꯥꯏꯟ ꯂꯧꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯑꯅꯝꯕꯅꯁꯨ ꯇꯥꯏꯕꯀꯣ ꯑꯗꯩ ꯃꯤꯁ ꯌꯥꯝꯁꯨ ꯄꯥꯝꯅꯁꯨ ꯇꯥꯟꯅꯩ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯝꯁꯤꯗ ꯑꯅꯝꯕꯅꯁꯨ ꯑꯗꯩ ꯑꯩ ꯉꯍꯥꯟꯉꯩ ꯑꯗꯨꯝ ꯁꯥꯔꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯋꯥꯏꯊꯦꯠꯀꯤꯁꯦ ꯗꯥꯏꯃꯟ ꯗꯣꯅꯔꯁ ꯌꯥꯎꯕ ꯀꯌꯥꯝ ꯂꯩ ꯈꯣꯠꯂꯦ ꯁꯥꯔ ꯑꯩ ꯈꯪꯖꯗꯦꯅ ꯁꯨꯝ ꯍꯪꯕꯗ ꯁꯥꯔ ꯑꯣꯂꯦꯟ ꯐꯝꯃꯦꯕ ꯉꯍꯥꯟꯁꯦ ꯅꯨꯃꯤꯠ 4-5ꯒꯤ ꯃꯃꯥꯡꯗ ꯑꯗꯩꯗ ꯁꯥꯔꯗꯤ ꯁꯨꯝ ꯍꯥꯏꯐꯦꯠ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯁꯥꯔ ꯀꯩꯅꯣꯅ ꯁꯥꯔ ꯖꯦꯝꯁꯅꯗꯤ ꯈꯪꯉꯝꯒꯅꯤ ꯈꯣꯠꯂꯅꯤ ꯍꯥꯏꯗ ꯁꯥꯔ ꯖꯦꯝꯁ ꯐꯝꯕꯗꯣ ꯇꯟꯖꯥꯗꯣ ꯆꯥꯟꯅꯗ꯭ꯔꯕꯀꯣ ꯑꯩꯅ ꯇꯧꯀꯥꯟꯗ ꯐꯣꯟꯁꯦ ꯑꯗꯨꯝ ꯐꯪꯗ꯭ꯔꯕ ꯑꯗꯩꯗ ꯁꯨꯝ ꯑꯩꯅ ꯍꯪꯖꯕꯅꯦꯕ ꯑꯗꯨ ꯇꯧꯔꯒꯗꯤ ꯑꯗꯨ ꯈꯪꯉꯒꯗꯤ ꯑꯩꯅꯁꯨ ꯈꯣꯝꯖꯤꯟꯕꯁꯨ ꯑꯗꯨꯝ ꯂꯥꯏꯔꯦ ꯑꯗꯩ ꯑꯩꯈꯣꯏꯉꯩꯁꯨ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤ ꯈꯣꯠꯁꯤ ꯑꯩꯈꯣꯏ ꯀꯝꯃꯤꯇꯤ ꯍꯣꯜꯁꯤꯗ ꯈꯣꯠꯁꯤꯗ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯈꯣꯠꯁꯤ ꯍꯥꯏꯕꯗꯣ ꯂꯣꯏ ꯇꯥꯟꯅꯒꯦꯅ ꯑꯩꯅꯁꯨ ꯍꯪꯖꯕꯅꯦꯕꯀꯣ ꯁꯥꯔꯗꯁꯨ ꯍꯣꯏ ꯁꯥꯔꯁꯨ ꯐꯝꯃꯝꯗꯗꯅ ꯑꯗꯨꯝ ꯐꯪꯀꯥꯟꯗꯅ ꯑꯃꯨꯛ ꯁꯥꯔ ꯐꯝ ꯀꯥꯟꯗꯁꯤꯗꯅ ꯐꯣꯟꯁꯦ ꯑꯗꯨꯝ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯩꯁꯦ ꯑꯗꯨꯝ ꯍꯪꯕꯗꯣ ꯉꯝꯗ꯭ꯔꯕ ꯑꯩ ꯁꯥꯔ ꯑꯣꯂꯦꯟ ꯐꯝ ꯀꯥꯟꯗꯗꯤ ꯁꯥꯔ ꯑꯣꯂꯦꯟ ꯑꯃꯨꯛ ꯈꯪꯉꯝꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯂꯋꯥꯏꯊꯦꯠꯀꯤ ꯌꯥꯎꯕ ꯃꯤꯁꯦ ꯍꯣꯏ ꯑꯗꯨꯅꯦ ꯑꯗꯒꯤ ꯑꯃꯅ ꯁꯨꯝ ꯉꯁꯤ ꯇꯣꯔꯣꯡ ꯂꯥꯎꯕꯤꯗ ꯑꯩꯈꯣꯏ ꯏꯆꯥ 2 ꯂꯩꯈꯤꯗꯕꯗꯨꯒꯤ ꯍꯩꯀꯠ ꯂꯩꯀꯠꯄ ꯇꯝꯕ ꯈꯣꯠꯄꯗꯨꯁꯨ ꯑꯩꯁꯨ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏ ꯆꯠꯀꯦ ꯈꯣꯠꯀꯦꯅ ꯑꯩꯁꯨ ꯈꯣꯝꯃꯒꯅ ꯈꯟꯖꯔꯝꯕ ꯑꯗꯩꯗ ꯁꯨꯝ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯗꯨꯁꯨ ꯈꯣꯝꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤ ꯆꯠꯍꯧꯗ꯭ꯔꯦ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯒ ꯁꯨꯝ ꯉꯁꯤ ꯆꯠꯂꯤꯕ ꯃꯌꯥꯝꯅ ꯁꯨꯝ ꯐꯣꯟ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯦ ꯀꯥꯟꯗꯒꯤ ꯐꯣꯟꯗꯒ ꯁꯨꯝ ꯊꯥꯒꯠ ꯈꯣꯠꯀꯠ ꯇꯧꯕꯁꯦ ꯁꯨꯝ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ ꯁꯨꯝ ꯍꯥꯏꯖꯒꯦꯅ ꯇꯧꯖꯔꯛꯏꯅꯦ ꯍꯣꯏ ꯁꯤ ꯍꯥꯏꯔꯒ ꯊꯥꯒꯠꯆꯔꯤ ꯁꯨꯝ ꯃꯦꯗꯥꯝ ꯊꯝꯖꯔꯒꯦ ꯃꯤꯁ ꯑꯗꯣ ꯍꯣꯏ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯒꯥꯝꯗꯨꯒꯤ ꯃꯇꯥꯡꯗꯣ ꯍꯣꯏ ꯃꯇꯥꯡ ꯑꯗꯨꯝ ꯀꯩꯅꯣ ꯔꯦꯗꯤꯑꯣꯗꯁꯨ ꯑꯗꯨꯝ ꯂꯥꯎꯊꯣꯛꯆꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒꯥꯝꯗꯣ ꯉꯁꯤꯒꯤ ꯆꯠꯀꯗꯕ ꯃꯐꯝꯗꯨ ꯖꯒꯥꯗꯨ ꯑꯥꯎ ꯂꯩꯔꯀꯥꯟꯗ ꯑꯗꯨꯝ ꯃꯥꯡꯖꯧꯅꯅ ꯅꯣꯡꯃ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗ ꯑꯗꯣ ꯌꯥꯔꯤꯈꯩꯗꯤ ꯏꯁꯩ ꯈꯟꯕꯒꯤ ꯄ꯭ꯔꯣꯒꯥꯝꯗꯤ ꯑꯣꯏꯔꯣꯏꯗꯣꯏꯅꯤ ꯍꯣꯏ ꯍꯣꯏ ꯁꯛꯄꯗꯤ ꯌꯥꯏ ꯃꯦꯗꯥꯝ ꯍꯩꯖꯕ ꯏꯁꯩ ꯈꯟꯕꯁꯦ ꯑꯅꯝꯕꯅꯗꯤ ꯐꯪꯗ꯭ꯔꯦꯕꯀꯣ ꯑꯗꯩꯗ ꯎꯝ ꯀꯔꯝꯕ ꯇꯟꯖꯥ ꯀꯥꯟꯗ ꯑꯗꯩ ꯀꯔꯥꯏ ꯃꯇꯥꯡꯗ ꯈꯜꯂꯒ ꯐꯪꯒꯗꯒꯦ ꯈꯣꯠꯀꯗꯒꯦ ꯐꯣꯟ ꯇꯧꯔꯒ ꯒꯥꯏꯗꯨꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯈꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯌꯦꯡ ꯂꯥꯛꯑꯒ ꯊꯦꯡꯅꯔꯀꯥꯟ ꯇꯥꯛ ꯇꯥꯔꯦ ꯍꯣꯏ 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 ꯑꯣ ꯐꯔꯦ ꯐꯔꯦ ꯌꯥꯝ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯖꯔꯦ ꯃꯤꯁ ꯅꯝꯃꯣꯅ ꯇꯧꯗꯅꯀꯣ ꯊꯝꯖꯔꯦ ꯑꯗ ꯃꯤꯁ ꯖꯒꯣꯏ ꯁꯥꯔꯁꯨ ꯌꯥꯗꯣꯏꯅꯤ ꯏꯁꯩ ꯍꯣꯏ ꯈꯟꯕ ꯍꯣꯏ ꯌꯥꯗ꯭ꯔꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯥꯛꯅꯤꯒ ꯁꯨꯝ ꯍꯥꯏꯔꯗꯤꯕꯀꯣ ꯑꯁ ꯃꯤ ꯍꯣꯡ ꯀꯝꯃꯤꯇꯤ ꯍꯣꯜꯒ ꯊꯜ ꯂꯩꯔꯝꯗꯣꯏꯖꯥꯠꯅꯤꯗ ꯃꯤꯁ ꯌꯥꯔꯤꯈꯩꯗꯤ ꯐꯔꯦ ꯑꯗꯨꯝ ꯐꯔꯦ ꯃꯌꯥꯝ ꯑꯥꯎ ꯌꯥꯝꯃꯤꯈꯩꯀꯣ ꯃꯌꯥꯝ ꯍꯣꯏ ꯄꯨꯟꯁꯤꯜꯂꯒ ꯍꯣꯏ ꯌꯥꯝꯃꯤꯈꯩ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯑꯥꯎ ꯑꯥꯎ ꯁꯤ ꯍꯥꯏꯔ ꯊꯥꯒꯠꯆꯔꯤ ꯊꯝꯖꯔꯦ ꯃꯦꯗꯥꯝ ꯑꯗꯨꯗꯤ ꯃꯤꯁ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯕꯁꯦ ꯉꯍꯥꯟꯋꯥꯏ ꯈꯨꯟꯖꯥ ꯅꯨꯄꯤꯒꯤ ꯊꯧꯔꯝ ꯀꯥꯏꯅ ꯂꯩꯗꯅꯀꯣ ꯑꯗ ꯏꯃꯥ ꯏꯕꯦꯟ 4-5 3-4ꯒ ꯄꯨꯟꯁꯤꯜꯂꯒꯀꯣ ꯑꯗꯨꯝ ꯍꯩꯖꯕ ꯑꯃ ꯁꯨꯝ ꯉꯥꯛꯇꯪ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯤ ꯌꯥꯝ ꯍꯩꯅ ꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯁꯣꯏꯕ ꯌꯥꯗꯦꯒ ꯍꯥꯏꯔꯒ ꯇꯧꯕꯗꯨ ꯅꯠꯇꯕ
ꯍꯥꯏꯇꯥꯔꯦ ꯉꯥꯛꯇꯪꯒꯤ ꯁꯨꯝ ꯃꯌꯥꯝ ꯅꯣꯛꯅꯕꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤ ꯑꯗꯨꯝ ꯇꯧꯁꯟꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇꯒ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯒ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯑꯗꯨꯅ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒ ꯉꯥꯎꯖꯔꯤꯕ ꯄꯥꯝꯖꯔꯤꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯑꯩꯃꯅ ꯍꯧꯖꯤꯛ ꯀꯩꯗꯧꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯅꯣꯛꯍꯟꯒꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯔꯒ ꯀꯔꯤ ꯇꯧꯔꯒ ꯄꯦꯜꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯃꯃꯝ ꯊꯝꯃꯀꯥꯟꯗꯀꯣ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯁꯦ ꯍꯦꯟꯅ ꯐꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯣꯟ ꯂꯣꯝꯅ ꯇꯧꯕ ꯉꯝꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯍꯟꯕꯤꯕꯗ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯍꯜꯂꯣ ꯍꯜꯂꯣ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯏꯅꯥꯎ ꯄꯨꯁꯄꯥꯔꯥꯅꯤ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯆꯦ ꯅꯣꯡꯄꯣꯛꯂꯣꯝꯗꯒꯤ ꯁꯅꯥꯆꯝ ꯔꯣꯃꯤꯇꯥ ꯏꯆꯦ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯕ ꯍꯥꯏꯕꯤꯌꯨ ꯏꯅꯥꯎ ꯄꯨꯁꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯒ ꯉꯁꯤꯁꯦ ꯁꯥꯔꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯅꯤꯒꯤ ꯂꯩ ꯀꯠꯄ ꯆꯠꯈꯤꯕ ꯃꯇꯨꯡꯁꯤꯗ ꯏꯅꯥꯎꯅ ꯁꯥꯔꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯐꯝꯕꯁꯤꯗ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯊꯣꯏꯗꯣꯛꯄꯗꯤ ꯀꯩꯁꯨꯝꯇꯗꯤ ꯍꯥꯏꯅꯤꯡꯉꯥꯏꯕꯨꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯁꯨꯝ ꯆꯦꯅꯦꯜꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯡꯕꯁꯦ ꯑꯩꯈꯣꯏ ꯑꯣꯏꯔꯦꯅ ꯁꯨꯝ ꯏꯅꯥꯎꯗ ꯄꯥꯎꯗꯝꯖꯅꯤꯡꯕ ꯑꯇꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯅꯥꯎꯅꯕꯨ ꯐꯝꯕ ꯑꯣꯏꯔꯒꯁꯨ ꯑꯇꯣꯞꯄ ꯏꯅꯥꯎ ꯑꯣꯂꯦꯜ ꯍꯣꯏ ꯑꯗꯨꯒ ꯁꯥꯔ ꯍꯣꯏꯅ ꯐꯝꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯑꯌꯥꯝꯕ ꯁꯔꯨꯛ ꯌꯥꯖꯔꯤ ꯃꯈꯥ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯇꯥꯔꯛꯄꯗꯁꯨ ꯑꯗꯨꯝ ꯌꯥꯖꯈꯤꯒꯦ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯅ ꯆꯠꯄꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯄꯨꯟꯁꯤꯜꯂꯒ ꯏꯁꯩ ꯁꯛꯄ ꯈꯣꯠꯄ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯅꯣꯡꯄꯣꯛ ꯂꯣꯏꯔꯦꯟꯐꯝꯒꯤ ꯑꯣꯏꯅꯗꯤ ꯃꯤꯗꯣ ꯗꯣꯅꯔ ꯌꯥꯎꯕꯁꯨ ꯂꯩꯕꯕꯨꯗꯤ ꯂꯩ ꯑꯗꯨꯒ ꯌꯥꯎꯗꯕꯤꯗ ꯇꯥꯕꯁꯨ ꯃꯌꯥꯝ ꯂꯩꯕꯗꯤ ꯑꯗꯣ ꯏꯁꯩ ꯁꯛꯄꯁꯦ ꯀꯅꯥꯅ ꯀꯃꯥꯏꯅ ꯍꯩꯔꯤꯅꯣ ꯔꯥꯎꯟ ꯑꯃ ꯆꯠꯂꯒ ꯑꯝꯇ ꯌꯦꯡꯉꯒ ꯀꯣꯟꯅ ꯐꯣꯟ ꯇꯧꯔꯛꯑꯒꯦ ꯍꯣꯏ ꯑꯝꯇ ꯊꯤꯗꯣꯛꯄꯤꯔꯛꯑꯣ ꯃꯗꯨꯃ ꯊꯤꯕ ꯐꯥꯔꯒ ꯌꯦꯡꯕꯕꯨꯗꯤ ꯑꯣꯏꯖꯒꯦꯕꯀꯣ ꯑꯗꯨꯒ ꯏꯁꯩ ꯁꯛꯄꯗꯤ ꯉꯝꯃꯔꯣꯏ ꯐꯥꯔꯒ ꯍꯣꯏ ꯚꯥꯕꯣꯛ ꯌꯥꯎꯗꯕ ꯌꯥꯗꯦꯀꯣ ꯚꯥꯕꯣꯛꯁꯨ ꯗꯔꯀꯥꯔ ꯂꯩ ꯑꯥꯔꯇꯤꯁꯁꯨ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ꯍꯣꯏ ꯚꯥꯕꯣꯛ ꯈꯔ ꯑꯥꯔꯇꯤꯁ ꯈꯔ ꯖꯒꯣꯏ ꯁꯥꯕꯤ ꯈꯔ ꯏꯁꯩ ꯁꯛꯄꯤ ꯈꯔꯗꯤ ꯌꯥꯎꯗꯕꯗꯤ ꯌꯥꯔꯣꯏꯕ ꯍꯣꯏ ꯑꯥꯔꯇꯤꯁꯇꯨ ꯊꯤꯔꯒꯦ ꯑꯗꯨꯒ ꯚꯥꯕꯣꯛꯇꯨ ꯑꯣꯏꯅ ꯃꯀꯣꯛꯇ ꯑꯗꯨꯝ ꯂꯩꯖꯔꯝꯃꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯦ ꯁꯤ ꯍꯥꯏꯔꯒ ꯊꯝꯖꯔꯒꯦ ꯏꯅꯥꯎ ꯐꯝꯕꯁꯤꯗ ꯑꯃꯨꯛꯇ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯌꯥꯝ ꯀꯨꯏꯔꯦꯅ ꯐꯣꯟ ꯇꯧꯔꯛꯏꯅꯦ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯃꯤꯁ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯔꯣꯕꯤꯟ ꯃꯩꯇꯩ ꯈꯨꯃꯖꯝ ꯅꯣꯡꯄꯣꯛ ꯀꯩꯊꯦꯜ ꯍꯣꯏ ꯃꯥꯟꯕꯤ ꯁꯥꯔ ꯔꯣꯕꯤꯟ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯒꯅꯤ ꯃꯤꯁ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯣꯡ ꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯥ ꯑꯅꯤꯗꯨ ꯂꯩꯈꯤꯗꯕ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯖꯅꯤꯡꯕ ꯃꯤꯁ ꯀꯣ ꯍꯣꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯂꯩꯈꯤꯗꯕꯁꯤꯒꯤ ꯃꯇꯦꯡꯅ ꯍꯥꯏꯖ ꯇꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗ ꯂꯩꯔꯤꯕ ꯑꯃꯨꯛꯇꯁꯨ ꯎꯅꯗ꯭ꯔꯤꯕ ꯃꯌꯥꯝ ꯑꯃ ꯎꯅꯗꯨꯅ ꯉꯁꯤ ꯊꯧꯔꯝꯗꯨꯗ ꯆꯠꯄꯒꯤ ꯃꯃꯤ ꯑꯃ ꯂꯥꯏꯚꯇ ꯊꯥꯒꯠꯄꯤꯔꯛꯄꯁꯤ ꯎꯖꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯖꯕ ꯃꯤꯁ ꯑꯩꯈꯣꯏ ꯃꯁꯦꯜꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯖ ꯇꯥꯔꯒꯁꯨ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏꯁꯤ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯧꯒꯨꯝꯅ ꯎꯕꯁꯤ ꯐꯪꯖꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡꯗ ꯄꯦꯟꯖꯕ ꯑꯃ ꯐꯥꯎꯖꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯤꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯎꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄꯤꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯥꯏꯕꯤꯈꯤꯕꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯤꯁ ꯑꯩꯈꯣꯏ ꯀꯩꯊꯦꯜ ꯃꯥꯟꯕꯤꯗꯁꯨ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯂꯤꯁꯅꯔꯗꯤ ꯃꯌꯥꯝ ꯂꯩꯕ ꯍꯣꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤ ꯑꯈꯟꯅꯅ ꯇꯧꯔꯛꯄ ꯀꯥꯟꯗ ꯁꯔꯨꯛ ꯌꯥꯒꯗꯕ ꯃꯤꯁꯤ ꯃꯁꯤꯡꯗꯤ ꯆꯥꯎꯔꯥꯛꯄ ꯌꯦꯡꯕ ꯀꯥꯟꯗꯤ ꯌꯥꯝꯗꯕꯗꯧꯅ ꯍꯥꯏꯗꯤ ꯁꯨꯝ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕ ꯃꯤꯁꯤ ꯌꯥꯝꯗꯦ ꯍꯥꯏꯕꯤꯔꯤꯕ ꯃꯤꯁ ꯍꯣꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯃꯗꯤ ꯂꯩꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ
ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯁꯥꯔ ꯔꯣꯕꯤꯟ ꯆꯤꯡꯅꯕꯤꯕ ꯂꯩꯕꯤꯒꯅꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯗꯣꯝꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯑꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯋꯥꯏꯗ ꯂꯩꯕꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯗꯤ ꯂꯝ ꯑꯃꯈꯛꯇꯒꯤ ꯑꯈꯟꯅꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕꯀꯣ ꯂꯝꯕꯤꯕꯨ ꯊꯣꯛꯑꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯂꯝꯕꯤꯗꯨꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯗꯨꯝ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯔꯤꯕꯁꯤꯡ ꯏꯃꯥ ꯏꯕꯦꯜ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯎꯅꯔꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯃꯇꯥꯡ ꯃꯇꯝ ꯇꯟꯖꯥ ꯃꯦꯟꯖꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯏꯗꯅ ꯑꯗꯨꯝ ꯄꯤꯖꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯍꯣꯏ ꯆꯥꯎꯔꯥꯛꯄ ꯑꯃ ꯁꯨꯝ ꯏ ꯄꯥꯎ ꯄꯤꯅꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯟꯁꯤꯔꯥ ꯍꯥꯏꯕꯒꯤ ꯃꯌꯥꯝꯗ ꯑꯦꯋꯥꯔꯅꯦꯁ ꯆꯥꯎꯔꯥꯛꯄ ꯑꯃ ꯄꯤꯖꯔꯀꯥꯟꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯁꯤꯟꯕ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯣ ꯃꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯂꯥꯏꯟ ꯂꯧꯖꯔꯛꯑꯒꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯔꯣꯕꯤꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜ ꯂꯩꯔꯤꯕ ꯃꯌꯥꯝ ꯔꯦꯗꯤꯑꯣꯕꯨ ꯉꯥꯎꯖꯕ ꯔꯦꯗꯤꯑꯣ ꯂꯤꯁꯅꯔ ꯃꯌꯥꯝ ꯀꯣꯜꯗꯤ ꯐꯪꯗ꯭ꯔꯦ ꯏꯁꯩ ꯁꯛꯇ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯦꯒ ꯂꯩꯔꯤꯁꯦ ꯏꯃꯥ ꯍꯣꯏ ꯏꯆꯦ ꯏꯟꯗꯣꯟ ꯃꯌꯥꯝ ꯂꯩꯕ ꯃꯌꯥꯝꯁꯤꯅ ꯊꯤꯔꯛꯄꯁꯦ ꯑꯩꯈꯣꯏ ꯉꯥꯏꯕ ꯉꯝꯗꯗꯅ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯊꯤꯔꯒꯦ ꯇꯧꯕꯅꯦ ꯍꯥꯏꯗꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯗꯨꯝ ꯑꯗꯨꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯔꯤ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯂꯝꯗꯝꯗꯨꯒꯤ ꯀꯔꯤ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯣ ꯆꯠꯂꯒ ꯍꯥꯏꯗꯤ ꯄꯥꯎ ꯇꯝꯃꯛꯄ ꯄꯥꯎ ꯇꯥꯕ ꯍꯥꯏꯁꯤꯒ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯕ ꯍꯥꯏꯁꯤꯒ ꯈꯦꯠꯅꯕꯗꯤ ꯑꯗꯨꯝ ꯈꯔ ꯂꯩꯅꯤ ꯍꯥꯏꯖꯔꯤꯕ ꯃꯥꯅ ꯑꯗꯨ ꯍꯥꯏꯍꯧꯋꯤ ꯍꯥꯏꯗꯣꯏꯅꯤ ꯃꯤꯅ ꯇꯝꯃꯛꯄꯗꯨꯗꯤ ꯑꯗꯨꯒ ꯑꯩꯅ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯕ ꯄꯣꯠꯇꯨꯗꯤ ꯑꯁ ꯑꯗꯨꯃꯥꯏꯅ ꯂꯩꯍꯧꯋꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯔꯤꯁꯦ ꯍꯥꯏꯒꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯒ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯇꯟꯖꯥ ꯃꯦꯟꯖꯥ ꯃꯇꯝꯅ ꯄꯨꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯕ ꯍꯧꯖꯤꯛ ꯋꯥꯅꯔꯕ ꯃꯇꯝꯁꯤꯗ ꯀꯅꯥꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯃꯥꯏꯅ ꯂꯩꯔꯤꯕ ꯍꯥꯏꯁꯤꯁꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯣꯏꯅ ꯁꯤꯟꯕ ꯌꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯗꯅ ꯂꯩꯔꯤꯕ ꯑꯣꯖꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯁꯥꯔ ꯖꯦꯝꯁꯅꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏꯅꯦ ꯁꯤ ꯇꯧꯁꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧ ꯍꯥꯏꯗꯅ ꯅꯤꯡꯁꯤꯡꯕꯤꯗꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯅ ꯍꯥꯏꯕꯤꯗꯅꯀꯣ ꯑꯗꯨꯏꯗꯤ ꯍꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏꯅ ꯃꯌꯥꯝꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯔꯦꯗꯤꯑꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨ ꯑꯣꯏꯕꯀꯣ ꯇꯧꯁꯦꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁ꯭ꯇꯥꯐꯁꯤꯡ ꯈꯟꯅꯖꯗꯅ ꯇꯧꯒꯦ ꯍꯥꯏꯕꯒꯤꯁꯦ ꯂꯩꯔꯦ ꯗꯦꯠ 13ꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯀꯩꯅꯣꯒꯤ ꯏꯄꯤꯁꯣꯠ ꯑꯣꯏꯅ ꯊꯧꯔꯝꯁꯦ ꯂꯥꯟꯊꯣꯛꯆꯅꯅꯕꯒꯤ ꯆꯠꯄꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯗꯦꯠ 13 ꯑꯣꯏꯔꯗꯤ ꯍꯌꯦꯡꯒꯨꯝꯕꯁꯦ ꯃꯐꯝ ꯆꯠꯀꯗꯕ ꯖꯒꯥꯗꯣ ꯂꯥꯎꯊꯣꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯖꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯃꯦꯗꯥꯝ ꯀꯩꯅꯣꯅꯤ ꯊꯧꯕꯥꯜ ꯄꯥꯈꯪꯈꯣꯡ ꯂꯩꯔꯛ ꯋꯥꯏꯈꯣꯝ ꯃꯦꯝꯆꯥ ꯏꯃꯥ ꯃꯦꯝꯆꯥ ꯅꯠꯇ꯭ꯔꯣ ꯊꯦꯡꯛ ꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯔꯦ ꯏꯃꯥ ꯊꯧꯕꯥꯜ ꯄꯥꯈꯪꯈꯣꯡ ꯂꯩꯔꯛ ꯋꯥꯏꯈꯣꯝ ꯃꯦꯝꯆꯥ ꯑꯗꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯕ ꯍꯥꯏꯕꯤꯌꯨ ꯏꯃꯥꯒꯤ ꯃꯦꯗꯥꯝ ꯀꯩꯒꯨꯝꯕ ꯃꯐꯝꯒꯤ ꯈꯤꯇꯪ ꯑꯣꯏꯕ ꯑꯝꯇꯪ ꯐꯣꯡꯗꯣꯛꯆꯒꯦ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯇꯣꯔꯣꯡꯂꯥꯎꯕꯤꯒꯤ ꯑꯉꯥꯡ ꯑꯅꯤ ꯍꯣꯏ 2000 ꯄꯣꯛꯈꯤꯕ ꯑꯃ ꯑꯗꯩꯗꯤ 2005ꯗ ꯄꯣꯛꯈꯤꯕ ꯑꯉꯥꯡ ꯃꯥꯂꯦꯝꯗ ꯈꯣꯡꯗꯥꯔꯛꯈꯤꯕ ꯑꯉꯥꯡ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯉꯁꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯅꯨꯡꯉꯥꯏꯕ ꯌꯥꯎꯍꯧꯗꯅ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡꯒꯤ ꯃꯍꯥꯎ ꯈꯪꯗꯅ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯄꯣꯟꯕ ꯐꯪꯗꯅ ꯆꯠꯈꯤꯕꯗꯣ ꯉꯁꯤ ꯗꯥꯏꯃꯟ ꯋꯥꯍꯧ ꯔꯦꯗꯤꯑꯣꯅ ꯃꯌꯥꯝ ꯎꯅꯕ ꯆꯠꯄꯤꯈꯤꯕꯗꯣ ꯇꯁꯦꯡꯅ ꯏꯁꯣꯔꯒꯤ ꯈꯨꯌꯥꯗ ꯂꯧꯁꯟꯕꯤꯕꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅꯁꯨ ꯃꯥꯂꯦꯝꯗ ꯂꯥꯛꯇꯨꯅ ꯃꯥꯂꯦꯝꯁꯤꯗ ꯇꯥꯏꯕꯪꯒꯤ ꯍꯔꯥꯎꯕ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯕ ꯌꯥꯎꯗꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯑꯣꯏꯍꯟꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯏꯁꯣꯔꯅ ꯄꯤꯕꯤꯕꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯉꯁꯤ ꯏꯁꯣꯔꯒꯤ ꯈꯨꯌꯥꯗꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯏꯕꯪꯄꯥꯟꯒꯤ ꯀꯨꯝꯍꯩ ꯌꯥꯎꯔꯝꯗꯅ ꯅꯨꯡꯉꯥꯏꯕ ꯈꯪꯗꯅ ꯆꯠꯈꯤꯕꯁꯨ ꯃꯄꯨ ꯃꯥꯅ ꯇꯁꯦꯡꯅ ꯂꯧꯁꯤꯟꯕꯤꯗꯅ ꯊꯝꯕꯤꯕꯗꯣ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯊꯝꯖꯔꯤ ꯃꯦꯗꯥꯝ ꯑꯗꯨꯒ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯉꯥꯡ ꯃꯊꯣꯡ ꯈꯪꯗꯅ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯗꯅ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯃꯍꯥꯎ ꯈꯪꯗꯅ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇ ꯀꯣꯟꯕ ꯐꯪꯗꯅ ꯆꯠꯈꯤꯕꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕꯤꯗꯕ
ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯏꯔꯥꯡ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯅꯁꯨ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯑꯋꯥꯕ ꯄꯤꯕꯤꯕ ꯇꯥꯕꯤꯕꯁꯦ ꯇꯥꯗꯕꯁꯨ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯀꯨꯀꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕꯁꯦ ꯀꯨꯀꯤꯗꯗꯤ ꯁꯤꯒꯨꯝꯕ ꯆꯩꯊꯦꯡꯁꯦ ꯄꯤꯕꯤꯗꯕ ꯐꯪꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯀꯨꯀꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯁꯤꯗ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯊꯤꯅ ꯑꯋꯥꯕ ꯄꯤꯕ ꯆꯩꯊꯦꯡ ꯀꯌా ꯊꯦꯡꯍꯟꯕꯤꯕꯁꯦ ꯀꯨꯀꯤꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯅ ꯀꯔꯝꯕ ꯃꯍꯤꯛꯅ ꯊꯥꯔꯛꯄꯅꯣ ꯍꯥꯏꯕꯁꯦ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯃꯨꯊꯠꯄꯤꯕ ꯂꯧꯊꯣꯛꯄꯤꯕ ꯉꯝꯕꯤꯔꯒꯗꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕꯒꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒꯤ ꯅꯨꯄꯤꯁꯤꯡꯁꯨ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯅꯤ ꯃꯈꯣꯏꯗꯗꯤ ꯁꯤꯒꯤ ꯆꯩꯊꯦꯡꯁꯦ ꯐꯪꯗꯕꯔꯥ ꯀꯝꯗꯧꯕꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯃꯃꯥ ꯑꯣꯏꯕꯒꯤ ꯃꯈꯣꯏꯁꯨ ꯃꯃꯥ ꯑꯣꯏꯕꯒꯤ ꯊꯧꯅꯥꯁꯦ ꯈꯤꯇꯪ ꯌꯥꯎꯕꯤꯔꯒ ꯁꯤꯒꯨꯝꯕꯁꯦ ꯂꯩꯕꯤꯔꯤꯕ ꯃꯈꯣꯏꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯤꯔꯤꯕ ꯑꯆꯧ ꯑꯁꯥꯡꯁꯤꯡꯁꯤꯗꯁꯨ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯥ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒ ꯃꯥꯂꯦꯝꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕꯁꯦ ꯈꯤꯇꯪꯗꯤ मखोइना हाइबीरगसु मखोइगी लेबाक पुबीरिबा नुपा मखोइगी लेबाकि साथोन पाइबीरिबा मखोइदसु लेबीरिबा उपी अचौ अथांजिंजिगी नुपीसिंजिनासु खरा मेदाम मोइजिंदुना खरा नुपाजिंदुदा तापीरगदी मपी मपा ओइरगसु मपा हाइबसे ममाना हाइबदा खैतंगी लौबनी अदना मालेमसिगी अवाबसे तादनबसे ममा ओइबीरिबा मखोइनासु खैतंगी तापीबा फै हाइना खन्जै मेदाम सी हाइरगा लोचनजरे थागतसरी मामेमसा सरू याबिरक्पा फत्तब मीगी हिदाक लेते प्रमाण तौनरीनीको अदना अखोइना कुकी हाइबसे कुकीनी हाइबा मी खुदिंगमक्से लेइबा मोइसु मीनी चांग साइनी आंगांग अहन ममा मपाना लोइ लेइनेबको अदा कुकी हाइरगा कुकीनी हाइबा जाति खुदिंगमक्से लोइना दुमाइ तौबदि नते फत्तब खरा यावबको लुचिंगबा अखोइगी समाज अमगी लमदम अमगी लेबा अमगी कइनो हाइसे नुंगाइ हनगे इरांग लेहलोइगे अदा इंगना चिकना पालहनगे हाइसे अखोइगी लेइबा लुचिंगबा लेइबा अंगम अथौ लेइसिंगसिगी मखा याम पोलेबको अदुमाइ तौदना छागी प्रजा हाइसिदि पंगजै खंगजदे ए अदु तौगदबनी हुजिक थोलो हुजिक धरना तौगदबनी हाइकांदा अखोइसु अदुम धरना तौनी रेली चटनी लाओ हाइ अदुम चतुइनेबको अदुमाइ तौदना मोइगिसु नुपी अंगांग मयाम लेयेबको अदो मोइसु खसु पाम मोइबे सुमाइना हतना खोनबा तौइसेदा मोइगी मरक्ता वखल फत्तबा कोक फत्तबा मी तिनबा यादबा फत्तबा खरा यावरगा मदुना मांग थारा चटलकांदा लेहौरिबसिंदो चटलु थोलउ न तौरकांदा किहन खंगलकांदा किहन खंगन बाइबदी थोक्तबा यारोइगाना मोइ मसेन किहन खंगलमगने हाइबा नते मोइना हाइदो चुम्मे हाइबगी पोता अदुम मतुंग इनरगा चटलिनेबा न हुजिक लुसिंगबसिंदुना फम्मगा लांजे लोइसलनी न दगलाउना हाइनरकांदादी ngasai tungda lehoriba mayamduna yaroina kaisu kanam hairoiba ख्वाइगी मकोकती मकोक ओइबा लुसिंगबसिंगदि सिगी खुत्ता लेइबको प्रजा खोइदि कयम खंगजपोते खंगसु कयम तौबा ngamba नते हाइजरिबको दुना कुकी से याम फत्ते दोरगसु कुकी गा हाइरा कांदा कुकी नोइजे का हाइरा कांदा लेइबा मोइगी अंगांग नुपी अंगांग लेइसिंगदुसु हेक उरकपदौना खल्लेबको खोइगी लेइबा सिमाइना मोइसु लेइनी कोना लुसिंगबा ओइसिंगसे कोकसे यावदेदा मिनुसी लेतेदा मोइना मरम ओइरगा लेबा इरांग हवंदना खोइसे अमगा नुसिनहंद्रे यं कैसु खंगजद्रिबा ताइबंग चिंजाक फौ चाजद्रिबा हाइतारे हातलिमनि यं दिगी ममागी तंपाकता चेंजा सोंजा सानरमिदो मिकुप अमा खक्तदा ममाना कोबा खुमहंद्रिनेबको मिकु पुंजा अमा खतदा
ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯈꯤꯗꯅ ꯂꯩꯃꯤꯟꯅꯖꯔꯝꯕꯗꯣ ꯑꯗꯨ ꯀꯅꯥꯅꯅꯣ ꯐꯠꯇꯕ ꯂꯨꯆꯤꯡꯕꯁꯤꯡꯗꯨꯅꯅꯦꯕ ꯃꯣꯏꯒꯤ ꯐꯠꯇꯕ ꯀꯣꯛꯇꯨꯅ ꯍꯦꯛ ꯀꯩꯒꯨꯝꯕ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯤꯀꯨꯞꯇꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡ ꯅꯨꯡꯉꯥꯏꯅꯗꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯏꯕ ꯃꯌꯥꯝꯁꯦ ꯀꯔꯤꯝꯇ ꯊꯣꯛꯑꯔꯣꯏꯕꯀꯣ ꯃꯈꯣꯏꯁꯤꯅꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯤꯅꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯃꯤꯁ ꯑꯩ ꯆꯔꯥꯡꯄꯥꯠꯀꯤ ꯏꯕꯦꯝꯃ ꯁꯣꯔꯣꯛꯈꯥꯏꯕꯝꯅꯦ ꯃꯦꯗꯥꯝ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯕ ꯃꯤꯁꯄꯨꯁꯨ ꯑꯗꯒꯤ ꯋꯥꯍꯣꯡꯅ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯃꯤꯁ ꯑꯩꯈꯣꯏ ꯉꯛ ꯌꯧꯔꯦ ꯍꯥꯏꯕ ꯗ꯭ꯔꯃꯥꯗꯣ ꯇꯥꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯣꯏ ꯑꯗꯨꯒ ꯏꯅꯥꯎ ꯄ꯭ꯔꯤꯌꯥꯗꯁꯤꯅꯤꯒꯤ ꯏꯁꯩꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯒꯗꯤ ꯂꯣꯏꯅ ꯆꯥꯟꯅꯕ ꯑꯗꯨ ꯂꯣꯏ ꯑꯣꯏꯔꯦꯀꯣ ꯏꯁꯩꯁꯨ ꯃꯉꯥꯏꯔꯦ ꯑꯗꯒꯤ ꯉꯔꯥꯡ ꯁꯟꯗꯣꯛꯆꯕ ꯉꯛ ꯌꯧꯔꯦ ꯍꯥꯏꯔꯤꯕ ꯔꯦꯗꯤꯑꯣ ꯗ꯭ꯔꯃꯥ ꯀꯣ ꯃꯇꯝꯁꯤꯒ ꯌꯥꯝ ꯆꯥꯟꯅꯕꯗꯣ ꯑꯣꯏ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯍꯟꯖꯟꯕ ꯑꯃꯗꯤ ꯑꯅꯧꯕꯗꯨꯁꯨ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯉꯁꯤ ꯑꯉꯥꯡ ꯑꯅꯤꯒꯤ ꯆꯠꯄ ꯌꯥꯍꯧꯗꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯀꯩꯅꯣ ꯑꯆꯤꯟꯕ ꯑꯃꯗꯒꯤ ꯆꯠꯄ ꯌꯥꯎꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯅ ꯌꯥꯍꯧꯗꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯠꯄ ꯌꯥꯎꯖꯒꯦ ꯍꯣꯏ ꯁꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯒꯦꯅ ꯃꯦꯗꯥꯝ ꯇꯧꯖꯔꯛꯄ ꯊꯥꯒꯠꯆꯔꯤ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯉꯁꯤꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯍꯜꯂꯣ ꯍꯜꯂꯣ ꯋꯥꯡꯕꯜꯗ ꯏꯃꯥ ꯃꯅꯤꯅꯦ ꯏꯃꯥ ꯃꯅꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯔꯤ ꯋꯥꯐꯝ ꯏꯃꯥꯒꯤ ꯊꯝꯕꯤꯅꯤꯡꯕ ꯍꯥꯏꯕꯤꯌꯨ ꯏꯃꯥꯗꯤ ꯀꯨꯏꯔꯦꯅ ꯂꯩꯔꯛꯐꯝ ꯋꯥꯔꯣꯜꯗꯨꯁꯨ ꯌꯥꯖꯅꯤꯡꯗꯅ ꯏꯆꯥ ꯃꯈꯣꯟ ꯇꯥꯕꯗ ꯄ꯭ꯂꯦꯠꯐꯣꯝ ꯃꯍꯨꯠ ꯁꯤꯟꯗꯅ ꯁꯥꯒꯤ ꯃꯍꯨꯠ ꯁꯤꯟꯕꯗꯨꯗ ꯅꯨꯡꯉꯥꯏꯅ ꯁꯨꯝ ꯇꯧꯖꯔꯛꯄꯅꯦ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯅꯥꯕ ꯑꯩꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯂꯩꯕ ꯑꯦꯄ꯭ꯔꯤꯜꯗꯩ ꯅꯥꯕꯅꯦ ꯀꯔꯤ ꯏꯃꯥ ꯀꯔꯤ ꯑꯣꯏꯅ ꯅꯥꯔꯤꯅꯤ ꯍꯥꯏꯕꯤꯕ ꯂꯤꯚꯔ ꯅꯥꯕꯅꯦ ꯂꯤꯚꯔ ꯑꯗꯨ ꯗꯣꯛꯇꯔꯗꯤ ꯌꯦꯡꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯕꯤꯕ ꯅꯠꯇ꯭ꯔꯣ ꯌꯦꯡꯉꯤ ꯒꯨꯂꯤ ꯆꯥꯏ ꯆꯠꯄꯗ ꯍꯧꯒꯠꯂꯒ ꯆꯠꯄ ꯉꯝꯗꯕ ꯀꯨꯏꯔꯦꯗ ꯑꯦꯄ꯭ꯔꯤꯜ ꯇꯥꯡ 1ꯗꯒꯤ ꯅꯥꯔꯛꯄꯅꯤ ꯑꯗꯣ ꯀꯌꯥꯝ ꯁꯣꯛꯆꯜꯂꯦꯅ ꯍꯥꯏꯒꯦ ꯗꯣꯛꯇꯔꯅꯒ खरं सोपचलेलं आहे मॅम चाय कापी ꯑꯩ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯏꯆꯥꯈꯩ ꯐꯣꯟ ꯇꯥꯕ ꯀꯨꯏꯔꯦꯅ ꯔꯦꯗꯤꯑꯣꯗꯕꯨꯗꯤ ꯇꯥꯕ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯦꯅ ꯇꯧꯔꯛꯄꯅꯤꯀꯣ ꯋꯥꯔꯧ ꯌꯥꯗꯦ ꯀꯩꯗꯧꯕꯩ ꯋꯥꯔꯧꯗꯣꯏꯅꯣ ꯏꯃꯥ ꯊꯦꯡꯀ꯭ꯌꯨ ꯃꯊꯪꯒꯤ ꯀꯣꯜꯗ ꯄꯥꯏꯍꯟꯖꯔꯣ ꯍꯣꯏ ꯑꯋꯥꯕ ꯉꯥꯏꯍꯥꯛꯇꯣ ꯀꯥꯎꯊꯣꯛꯑꯒ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯏꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯅꯤ ꯏꯃꯥ ꯌꯥꯝ ꯊꯥꯒꯠꯂꯤꯅꯤ ꯉꯥꯛꯇꯪꯗꯤ ꯏꯃꯥꯒꯤ ꯑꯋꯥꯕ ꯆꯩꯅꯥꯗꯣ ꯀꯥꯎꯊꯣꯛꯏꯅꯦ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯅ ꯅꯥꯏ ꯍꯥꯏꯗꯣ ꯑꯗꯣ ꯍꯤꯗꯥꯛ ꯒꯨꯂꯤꯗꯣ ꯐꯖꯅ ꯆꯥꯡ ꯅꯥꯏꯅ ꯆꯥꯗꯅ ꯀꯩꯅꯣ ꯍꯣꯠꯅꯕꯤꯌꯨ ꯌꯥꯝ ꯊꯨꯅ ꯐꯒꯠꯄ ꯑꯣꯏꯔꯣ ꯅꯨꯡꯉꯥꯏꯇꯦ ꯉꯍꯥꯟꯈꯩ ꯍꯧ ꯍꯧ ꯂꯥꯎꯗꯅ ꯄ꯭ꯔꯣꯒꯥꯝꯁꯤꯡꯗ ꯊꯦꯡꯅꯗꯅ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯒꯩ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯅꯣꯛꯃꯤꯟꯅꯗꯅ ꯇꯧꯕꯗꯣ ꯅꯥꯕ ꯍꯥꯏꯁꯤꯗꯗꯤ ꯃꯥꯡꯗ ꯍꯥꯎꯕ ꯊꯝꯃꯁꯨ ꯁꯦꯜ ꯃꯌꯥꯝ ꯊꯝꯃꯁꯨ ꯐꯖꯕ ꯂꯩꯇꯦꯡ ꯃꯌꯥꯝ ꯊꯝꯃꯁꯨ ꯍꯛꯆꯥꯡꯕꯨ ꯀꯩꯅꯣ ꯇꯧꯔꯗꯤ ꯁꯣꯜꯂꯗꯤ ꯍꯛꯆꯥꯡꯕꯨ ꯐꯠꯇ꯭ꯔꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯤꯇꯥꯗꯦ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯅ ꯗꯣꯛꯇꯔ ꯃꯔꯤ ꯂꯩꯅꯕ ꯗꯣꯛꯇꯔ ꯐꯖꯅ ꯇꯥꯟꯅꯕꯤꯗꯅ ꯌꯦꯡꯕꯤꯌꯨ ꯏꯃꯥ ꯍꯤꯗꯥꯛ ꯒꯨꯂꯤ ꯐꯖꯅ ꯆꯥꯕꯤꯌꯨ ꯊꯨꯅ ꯐꯕ ꯑꯣꯏꯕꯤꯔꯣ
Hello. Hello. Ming leifam haibiyo. Ay atokwa wala kay ima may pangi. Ima may pa. Kuire. Hoy. Amdaba. Ado. Wala sina yamandana. Ya. Aduna mahusadi pagpang da phangi ada maru mapija mayam haitare ma ipa silina wajigi ina mai pi thak thokbai kha thaba jingina diamond da sei salatre hai o kolare yamandana ne phangre ba isnang di pafang da phangrai ne hai moina ai na handa ti phangre hai ba haiba haitaba na sei sakto taba nungai ba adai wari libado sune kai da na chira pari da nungai ba hai ado ngasi da tombi singina ko pumi waron torokwa seida o sa jengi makha da laibani haibada khenaningai ama ta laite saga pakjaraba haijaraba tammi ma taba shiraba hayraga kana amata poglakpa natte tammini ozana tawrido nutigi mafamsida laksadana hotnajarise ko ay kamaina tawba simaina tawrakpa simaina haiba simaina ngangba haije loinamak tamma ga hayeng mane kaino tawdribo tamba sidi loiba naide haibane-bako dona tammini ima mayam tambasida ima hoi leiba mayamna pungning thogatpiba sini khwadei maru oirise mane aduna jajingje sara tawne ta thokhaju jajinge leihobada khadana maipuna na haina tawpati taba khopade am nungai jaba haitare ima wona aduna ayai na morom nungai riba dagi orenga sujikana marorama mama ipa kwana maya di ngorong no khiba khegi-ba ado moina no pa kheba duda aji pang no tano ekola subang hangdaba ada kanagumba ima akhoina tawjariba wahong radio gi leiba ima khoi leiba mayam nattaba ko haidi khangdaba minadi kainoma khalline-bako ado moina khallido khoina amu kaino tawruba yadeba sauruba yadeba moi khangdribaine-bako akhoina tawrise karidano karidagi tawraino haise moina khangdribagi moigi wakhalda kainoma phaurine-ba aduga mo akhangba singnadi mo tawisi yengune na angawba singsidi angawi singsidi haraga yengjari noksari-ne-bako kanamta haidi khoji nate wahai boba haidi angau bcd haibase nuksiba wahai na macha na mama da hainaba wane bako angau bi na saiba natabako masi angau bcd ga na haibo wahai se nuksi na sonjaba wahai ne haitare adumai tawdana khangbi mayamna di nuksi na sonjari ni haijari ne ba ado karigi damakta mu akhoina masi mu tawrino tawningino hai kanda mu mayam se yam nungai haningi akhoi gi angamba thakta haidi ado ngamdabadudi ngamdabani na ko angamba si kari ngamba ya kai tawba ya ge sidi leiba akhoi khana jayebako adaidi adumai tawrine-bako ado ima hoi mayam na penbi base nungai thagachari wahong de wana thorakpadagi uning loksingna oiriba wakhan nungai ramdamna nungai riba jading khonjen ji tabada nungai phone mak phangjadraga su noi mai khonjen ji tabada ne nokning basu noi adagi nuksiba la aju nuksi pangnong da nuksi khangje machi gi poche la amdadi koi pothabam leiro akoi ba nungai jara thagachari ima agali chabu jo thamjara honarakhigadoba mayam watli duna ima hoi mayamna pungning thogatpiu lamjingbiu lamtakpiu mayamgi minungsina thaujalna khulai oina sisinajaraga tawba yaba hotnaba ngamba oijage na
ꯁꯤ ꯃꯉꯥꯏ ꯇꯩ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯖꯗꯦ ꯉꯁꯤꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯜ ꯑꯣꯏꯖꯒꯦ ꯍꯜꯂꯣ Hello, good afternoon, Miss. Good afternoon. I come out to give up Zani. Pabong Ibomsa, Aruba Color Soy, Pabong Kariwa from Tambining by you. Masiki Puning Waron season, Miss Adukimatic, Miss Na, Saudi, Azarba, Rinungaiva, Rita was opening Pupa, Azana, Nungaiva, 10 minutes ago. Other than again, I told you, I did not Pamlaga, Nakoga, Wahibata, Nagi, Mayamna Torogiba, the Misna Kumliba, Aduda, Pajaba Mayando, Aduga, Manunda Miss Aina Kenuta, hiding of the lady. Hi, view, Babu. Punga, Marisa, Masida, Pong, the Dog, Isida. Amtang liba yabagi timing laigadra. Punga wali libagi timing se. Ado pahung koigi program se yam koigi wahong radio gi laiba program sidadi minute khara khaki program se koina hujik phaugi oina thamdabani na boko. Pahungi punga wali libagi magi kaino se time matam se ko pungkhai ma natragana kayamuk chang oigadabano adu khanaba ma darkar oi ado hana kupna khanaba ma haidi minute kayagi oigadabano haibado haidi akhoigi program sinadi punga ma pungkhai ama aduga punga ma makhai gi simaina sandokchaba program ngata oibani na boko marakta koina program se dum hafta gi natra numi khudingi thambangam giba program nattabani haitare ado Pungkaya Mamongi, Hadok Laga, Adam Hapa, Manunga, Tendo Yagadra. Yani, Yadavadi Lairoi, Adubu, Adugi program sit over Ganda, Queen Tayava Pitok Dugi, Kanodimo, Pabung Aquita Late, Haitareko, Haidi, record ki Uber program, more Panina, Ada Sar Hoiga, Saragam Tang. Pau Paunaraga Pazana, Dugi Sedula, Masemba Kotpadu, Legani Yadavadi Lero Yani Haitare, Papung Hangbirok Padugi Oinadi. Handoliba program thing, Lopoya program, the outre, Aina Zambi and Tabada. Program the Lotoi, Adu Marakta Pung Mayama Hang Baladiada. Yakutana Kanaga, Davadi Pabung the program say, Pishoki Abok Tongam Gadagi Sinebako. Haidi ado machangani adagi hafta gi oina tawbangam gadoribra natranga numi khudingi oigadoribra haiba ma akhoi gi program ama hapchalakpa haido oigadormina ama khatang tawrama toki ba haibadi yadebako aduna adu simaina phunga wari libagi ate te oja guru leiba mayam sina su saru yabiraktabani na haitare pabungna episode 9 na tawbugi dugi dugumba ma khanaba ma changi haitare tongana phaminara kanda Adugido Amtang Amtang Koi Topiro Babu Other I saw Toropa Torung the lady, may I saw Sandadi, I want the Karawa by that, Miss Cariginomatam, the lab by the Cosado. Cosaze and Kidan Wow the Gaina. I think it's a criticism as you Toningba, the going on the Cosaze, Kitan Wow the Gaina. Last day, I don't learning around never. I don't know. I do be worrying. I do the might of no other Hakatan Hanaga. Right? Last day, I put the get a color to go. Otherwise, I don't know. Yane Haragadi. I don't was one. And I know that I told Laga. I know Kanasera, I know I was going to I'm thinking of Tobu Sargam, Tang Pau Pona Dog Pio Haidare Babunga. Okay, I'm no idea, Pabon. See, Naya Bideco. I know sorry for that. Kesukai de Kesukai de Babu. I'm no idea, Saruga Birakpa. Thank you, Miss. Sigumba, Gogi Punga, Wari, Gibu Oil Su, they note Isay, they Kongzom Paraba. Lady ko si singje when adum marak that when panjari do radio taba hai si maktabu ima ibel ahal laman leiba mayam si na
ꯅꯣꯡꯉꯥꯜꯂꯛꯄꯗꯩ ꯅꯨꯃꯤꯠ ꯇꯥꯐꯥꯎꯁꯦ ꯔꯦꯗꯤꯑꯣꯁꯦ ꯀꯣꯜꯂꯒ ꯂꯩꯔꯤꯅꯦꯕ ꯑꯗ ꯃꯣꯏꯅ ꯄꯥꯝꯃꯤꯁꯤ ꯅꯣꯠꯀ ꯃꯇꯦꯛ ꯑꯃ ꯇꯥꯖꯕ ꯑꯗꯒꯤ ꯈꯣꯡꯖꯣꯝ ꯄꯔꯕꯒ ꯃꯇꯦꯛ ꯑꯃ ꯇꯥꯖꯕ ꯑꯁꯦ ꯄꯥꯝꯖꯔꯤꯅꯤ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯁꯤꯒꯤ ꯂꯝꯁꯤꯗ ꯂꯩꯔꯤꯕ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝꯅ ꯏꯁꯥ ꯏꯁꯥꯒꯤ ꯔꯦꯀꯣꯔꯠ ꯑꯃꯃꯝꯇꯪ ꯍꯥꯏꯗꯤ ꯑꯗꯨꯝ ꯊꯧꯔꯝꯗꯤ ꯑꯗꯨꯝ ꯂꯩꯀꯥꯏꯒꯤ ꯑꯗꯨꯝ ꯆꯠꯂꯝꯒꯅꯦꯕꯀꯣ ꯑꯗ ꯑꯗꯨꯗꯤ ꯆꯠꯈꯤꯗꯕ ꯑꯩꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯀꯥꯟꯗ ꯂꯣꯏꯔꯦꯕ ꯑꯗꯨꯒ ꯔꯦꯗꯤꯑꯣꯗ ꯔꯦꯀꯣꯔꯠ ꯑꯃꯒ ꯊꯝꯍꯧꯕ ꯑꯁꯤꯗꯤ ꯍꯌꯦꯡ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯃꯊꯪ ꯃꯊꯪ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯅ ꯇꯥꯖꯍꯧꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯤꯅ ꯔꯦꯀꯣꯔꯠ ꯑꯃꯃꯝꯇꯪ ꯇꯧꯊꯣꯛꯄꯤꯌꯨꯅ ꯍꯦꯛ ꯍꯦꯛ ꯂꯥꯎꯔꯤꯁꯦ ꯑꯗꯣ ꯑꯗꯨꯝ ꯇꯧꯒꯦꯗꯤ ꯈꯜꯂꯒ ꯍꯦꯛ ꯅꯥꯟꯊꯣꯛꯄ ꯉꯝꯗꯕ ꯃꯇꯥꯡꯗꯣ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯅꯤꯒ ꯂꯝꯗꯝꯅꯔꯒ ꯇꯧꯕ ꯍꯧꯔꯀꯥꯟꯗꯗꯤ ꯑꯁ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯑꯃ ꯂꯩꯌꯦ ꯑꯩꯒꯤ ꯌꯨꯝꯗ ꯄꯥꯟꯕ ꯎꯍꯩꯗꯤ ꯈꯨꯠꯅ ꯍꯦꯛꯑꯒ ꯆꯥꯅꯤꯡꯗꯕꯗꯣ ꯀꯩꯒꯤꯅꯣ ꯆꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯌꯨꯝꯗ ꯄꯥꯟꯕ ꯂꯩꯔꯕꯅꯤꯅ ꯑꯩ ꯍꯣꯔꯦꯟ ꯆꯥꯒꯦ ꯅꯪꯗꯦ ꯑꯁ ꯍꯣꯔꯦꯟ ꯆꯥꯔꯁꯨ ꯌꯥꯏꯅ ꯑꯗꯨꯝ ꯈꯜꯂꯦꯕ ꯑꯗꯨꯒ ꯃꯤꯒꯤ ꯍꯤꯡꯒꯣꯜꯗ ꯄꯥꯟꯕꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯎꯔꯤꯉꯩꯗꯨꯗ ꯆꯥꯅꯤꯡꯕꯗꯣ ꯄꯣꯛꯏꯉꯩꯗ ꯆꯥꯗꯣꯏꯅꯤ ꯑꯩꯅ ꯍꯦꯛꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯎꯕ ꯌꯥꯕ ꯅꯠꯇꯕꯅꯤꯅꯀꯣ ꯆꯥꯅꯤꯡꯕ ꯈꯧꯔꯥꯡꯕꯗꯣ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯁꯅꯥ ꯁꯥꯕ ꯃꯤꯅ ꯁꯅꯥ ꯁꯤꯕ ꯐꯪꯗꯦ ꯍꯥꯏꯅꯕꯗꯧꯅ ꯂꯥꯏꯊꯣꯛꯄ ꯑꯁ ꯇꯧꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯈꯟꯕ ꯇꯧꯒꯦ ꯁꯤꯗꯤ ꯑꯗꯨꯝ ꯈꯟꯗꯣꯏꯅꯦꯕꯀꯣ ꯇꯧꯊꯣꯛꯄ꯭ꯔꯥ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯗꯨꯅ ꯌꯥꯗꯗꯅ ꯑꯗꯨꯝ ꯃꯇꯝꯁꯦ ꯊꯤꯟꯊꯔꯒ ꯂꯩꯕ ꯑꯗꯣ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯄꯥꯕꯨꯡ ꯏꯕꯣꯝꯆꯥꯒꯤ ꯔꯦꯀꯣꯔꯠꯀꯤ ꯃꯇꯥꯡꯁꯦ ꯄꯜꯂꯛꯄꯗ ꯇꯥꯔꯤꯕ ꯃꯌꯥꯝ ꯏꯁꯩ ꯀꯂꯥꯒꯤ ꯂꯤꯂꯥ ꯗ꯭ꯔꯃꯥꯒꯤ ꯂꯝꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯆꯨꯝꯃꯤꯅꯦ ꯍꯣꯏꯅꯦ ꯈꯟꯇꯣꯛꯇꯅꯀꯣ ꯇꯧꯊꯣꯛꯀꯗꯕꯅꯤꯅꯦ ꯔꯦꯀꯣꯔꯠ ꯑꯃꯇꯪꯗꯤ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯐꯥꯎꯕꯤꯔꯛꯄ ꯂꯥꯛꯄꯤꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟ ꯂꯩꯕ ꯄꯣꯠꯅꯤ ꯍꯥꯏꯇꯥꯔꯦ ꯅꯣꯠ ꯏꯁꯩ ꯊꯝꯕꯤꯌꯨ ꯀꯥꯏꯅ ꯑꯗꯨꯒ ꯈꯣꯡꯖꯣꯝ ꯄꯔꯕ ꯑꯗꯒꯤ ꯄꯦꯅꯥ ꯁꯩꯍꯦꯛꯀ ꯍꯥꯏꯁꯦ ꯊꯝꯕꯤꯌꯨꯅ ꯑꯗꯨꯝ ꯗꯤꯃꯥꯟ ꯇꯧꯔꯒ ꯂꯥꯛꯑꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯐꯥꯎ ꯄꯤꯕ ꯉꯝꯗꯦ ꯀꯔꯤꯒꯤ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯗꯨꯅ ꯔꯦꯀꯣꯔꯠ ꯇꯧꯕ ꯂꯥꯛꯄꯤꯗꯕ ꯔꯦꯀꯣꯔꯠ ꯂꯩꯇꯕ ꯑꯩꯈꯣꯏꯗ ꯂꯩ ꯔꯦꯀꯣꯔꯠ ꯈꯔ ꯂꯩ ꯃꯤꯒꯤ ꯑꯇꯣꯞꯄ ꯑꯣꯏꯕ ꯆꯦꯅꯦꯜꯒꯤ ꯑꯣꯏꯕ ꯑꯗꯨꯃꯨꯛ ꯂꯩꯕ ꯀꯥꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯤꯉꯣꯟꯗꯒꯤ ꯂꯩꯔꯨꯕ ꯍꯥꯏꯗꯨꯗꯤ ꯃꯥꯒꯤ ꯅꯨꯃꯤꯠ ꯊꯥꯅꯗꯣꯏꯅꯤ ꯆꯍꯤꯒꯤ ꯆꯍꯤ ꯊꯥꯅꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯍꯧꯕ ꯔꯦꯀꯣꯔꯠ ꯍꯥꯏꯗꯨꯗꯤ ꯍꯌꯦꯡ ꯔꯦꯗꯤꯑꯣꯁꯤꯅ ꯑꯗꯨꯝ ꯃꯨꯠꯇꯅ ꯂꯩꯔꯤꯕ ꯑꯗꯨꯝ ꯈꯣꯡꯉꯒ ꯂꯩꯍꯧꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯃꯤꯒꯤ ꯔꯦꯀꯣꯔꯠ ꯍꯥꯏꯁꯤꯗꯤ ꯀꯣꯄꯤꯔꯥꯏꯠ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯈꯣꯡꯖꯗꯕꯅꯤ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯏꯕꯣꯝꯆꯥꯒꯤ ꯋꯥꯐꯝꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯇꯥꯡꯁꯤꯁꯨ ꯈꯤꯇꯪ ꯁꯥꯡꯅ ꯃꯌꯥꯝꯗ ꯃꯇꯝꯁꯤ ꯈꯤꯇꯪ ꯁꯥꯡꯅ ꯑꯗꯨꯝ ꯂꯧꯖꯔꯦ ꯋꯥꯔꯧꯕꯤꯔꯣꯏ ꯃꯌꯥꯝ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯂꯔ ꯉꯁꯤꯒꯤꯗꯤ ꯂꯧꯈꯠꯆꯗ꯭ꯔꯦ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯆꯣꯡ ꯂꯥꯎꯕꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯥ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯗꯥꯏꯃꯟ ꯗꯣꯅꯔꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯏꯃꯥ ꯏꯆꯦ ꯏꯆꯟ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯍꯧ ꯍꯧ ꯂꯥꯎꯗꯅ ꯏꯆꯥ ꯑꯅꯤꯁꯤꯅ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕ ꯂꯣꯏꯅꯅ ꯏꯁꯣꯔꯅ ꯑꯃꯨꯛ ꯍꯟꯅ ꯃꯣꯏꯒꯤ ꯊꯋꯥꯏꯁꯤꯡꯗꯣ ꯃꯤꯑꯣꯏ ꯃꯄꯣꯛꯇ ꯄꯣꯛꯍꯟꯕꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯩꯔꯝꯃꯒꯗꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯒꯤ ꯑꯃꯨꯛ ꯍꯟꯅ ꯈꯨꯖꯤ ꯈꯥꯗ ꯆꯪꯉꯛꯇꯅ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯣꯏꯌꯨ ꯍꯥꯏꯗꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯊꯧꯖꯥꯜ ꯄꯤꯕꯤꯕꯒꯤ ꯆꯠꯄ ꯈꯣꯡꯆꯠ ꯃꯄꯨꯡ ꯐꯥꯔꯦꯅ ꯈꯟꯖꯩ ꯉꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝ ꯖꯒꯥ ꯀꯌꯥꯗꯒꯤ ꯂꯦꯡꯕꯤꯔꯛꯇꯅꯀꯣ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯈꯤꯕ ꯑꯁꯤꯒꯤꯁꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯥ ꯑꯅꯤꯒꯤ ꯑꯄꯣꯛꯄ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯃꯦꯝꯕꯔ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯕꯣꯛ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯍꯥꯏꯇꯥꯔꯦꯀꯣ ꯗꯥꯏꯃꯟꯒꯤ ꯃꯦꯝꯕꯔ ꯑꯣꯏꯕꯤꯗꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯔꯒ ꯂꯥꯛꯈꯤꯕꯅꯤ
Thagasari mayam pumnamak call tawbiraktuna saruk yabirakibasing loinana tongan ba platform da tabiduna wahong radio bu support tawbiriba pungning thogatpiriba mayam hana thagachari hayeng amu pungpham sida pungning gi warol thorom da mayam saruk yabiu loinana ngasi gi makha tarakba thorom sing nungaina taminasi pungning gi warol thorom gi oinadi thorom loisinjabagi ayabadu lawjari amuka hana pusparani laisromna khurumjari Wahong Radio! Wahong Radio! Wahong Radio! 90.0! Shatlare kang lup kaya pun lare etin pamore punnamaki awanungai pota pamni leita laira kaina matawai singi lei koloni Wahong Radio Wahong Radio Wahong Radio, Wahong Radio, hey, Wahong Radio, 90.0. Nungairaba Paujil, Assam Downtown University Guwahati. Panjariba Assam Downtown University Guwahati